ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯖꯔꯒ ꯁꯥꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯁꯤꯟꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯖꯤꯛ ꯃꯤꯡꯁꯤꯟꯕꯤꯔꯒ ꯂꯩꯔꯦ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯑꯗꯨꯒ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯕꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯕꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯈꯣꯡ ꯂꯣꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯑꯃꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤꯒꯤ ꯂꯤꯇꯔꯦꯆꯔꯗ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯤ ꯏꯃꯥꯅ ꯃꯊꯪ ꯅꯥꯏꯅ ꯁꯟꯗꯣꯛꯄꯤꯔꯛꯄꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯑꯌꯨꯛ ꯉꯟꯇꯥꯗ ꯇꯧꯖꯕꯅꯤꯅ ꯑꯦꯅꯤ ꯇꯥꯏꯝ ꯇꯧꯕꯗ ꯑꯗꯨꯝ ꯀꯃꯦꯟ ꯍꯥꯞꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯠꯇ ꯋꯥꯟꯁ ꯊꯝꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯁꯪꯕ ꯃꯇꯝꯗ ꯆꯪꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕꯅꯦ ꯑꯗꯣ ꯏꯃꯥ ꯑꯩꯅꯁꯨ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯁꯦꯌꯔ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯝꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯑꯩꯍꯥꯛ ꯇꯁꯦꯡꯅ ꯍꯥꯏꯔꯨꯔꯒꯗꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯁꯤꯗ ꯑꯩ ꯂꯥꯏꯔꯤꯛꯀ ꯑꯗꯨꯝ ꯂꯣꯏꯅꯔꯒꯗꯤ ꯑꯗꯨꯝ ꯂꯩꯖꯔꯦ ꯑꯇꯩ ꯊꯕꯛꯁꯨ ꯑꯩ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯌꯨꯝꯁꯦ ꯍꯥꯡꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤꯅ 25 years ꯑꯩ ꯒꯔꯜ ꯍꯣꯁꯇꯦꯜ ꯑꯃ ꯆꯂꯥꯏꯖꯩ ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯃꯇꯤꯛ ꯆꯥꯕ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯌꯥꯎꯈꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒ ꯃꯋꯥ ꯃꯈꯣꯟ ꯇꯥꯈꯤꯗꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯩ ꯂꯩꯈꯤꯗꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯁꯤꯡ ꯑꯃꯁꯨ ꯍꯧꯖꯤꯛ ꯀ꯭ꯋꯥꯛꯇꯥꯗ ꯂꯩꯕ ꯅꯥꯖꯤꯌꯥ ꯍꯥꯏꯅ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯃꯥ ꯂꯩꯇꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕꯁꯦ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯅꯦꯅ ꯂꯧꯖꯔꯀꯥꯟꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯗ꯭ꯔꯦꯅꯦ ꯀꯔꯤꯒꯤꯅꯣꯅ ꯍꯤꯡꯕ ꯌꯥꯗꯗꯅ ꯑꯩꯈꯣꯏꯁꯨ ꯍꯤꯡꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯣꯛꯅꯔꯛꯏꯕ ꯂꯥꯟꯁꯦ ꯁꯣꯛꯅꯕ ꯂꯥꯟ ꯍꯥꯏꯇꯥꯔꯦ ꯂꯥꯟ ꯍꯥꯏꯅ ꯀꯧꯖꯔꯒꯦ ꯃꯁꯤ ꯆꯍꯤ ꯑꯃ ꯐꯥꯔꯛꯑꯦ ꯃꯦꯒꯤ ꯇꯥꯡ 3ꯗꯅꯤ ꯃꯦꯒꯤ ꯇꯥꯡ 3ꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯄꯛꯅꯗꯕ ꯑꯃ ꯑꯣꯏꯔꯦ ꯑꯩ ꯑꯍꯥꯟꯕꯒꯤ ꯃꯦꯒꯤ ꯇꯥꯡ 3 ꯑꯃꯗ 1991 ꯑꯣꯏꯕ ꯃꯥꯜꯂꯦ ꯃꯗꯩꯗꯨꯗ ꯃꯨꯁꯂꯤꯝꯒ ꯃꯩꯇꯩꯒ ꯃꯤꯁꯑꯟꯗꯔꯁꯇꯦꯟ ꯈꯔ ꯂꯩꯕꯗꯒꯤ ꯂꯥꯟ ꯀꯧꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯁꯥꯎꯅꯕꯗꯒꯤ ꯊꯣꯛꯈꯤ ꯃꯤꯍꯥꯠ ꯃꯤꯄꯨꯡ ꯈꯔ ꯌꯥꯎꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯊꯨꯅ ꯇꯥꯏꯁꯟꯅꯕꯗꯣ ꯑꯃꯒ ꯁꯥꯎꯕꯁꯤ ꯍꯟꯊꯅꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯇꯥꯏꯁꯟꯅꯔꯀꯥꯟꯗ ꯀꯩꯅꯣ ꯑꯣꯏ ꯃꯗꯨꯒꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯔꯤꯃꯥꯔꯀꯦꯕꯜ ꯏꯚꯦꯟ ꯑꯃ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯁꯦ ꯀꯣꯂꯦꯖꯀꯤ ꯀꯩꯅꯣꯅꯤ ꯑꯟꯇꯨ ꯗꯦꯠ ꯆꯔꯥ ꯍꯦꯜꯂꯤ ꯆꯔꯥ ꯍꯦꯟꯕꯗꯨꯗ ꯑꯩ ꯄꯨꯂꯤꯁꯅ ꯐꯥꯏ ꯑꯗꯨꯒ ꯑꯩꯁꯦ ꯂꯣꯀꯞꯇ ꯅꯣꯡꯃ ꯂꯩ ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯁꯨ ꯇꯣꯉꯥꯟꯅ ꯏꯊꯣꯛꯆꯩ ꯑꯩꯅ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯤ ꯂꯣꯀꯞ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯀꯣꯂꯦꯖꯅ ꯀꯨꯏꯅ ꯁꯐꯔ ꯇꯧꯗꯅ ꯑꯩꯅ ꯍꯦꯛ ꯖꯣꯏꯟ ꯇꯧꯕꯗꯩ ꯂꯣꯏꯕ ꯐꯥꯎꯗ ꯀꯣꯂꯦꯖꯁꯦ ꯀꯝꯄꯜꯁꯟꯗꯤ ꯍꯥꯏꯔꯨꯔꯅꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯤ ꯔꯥꯁꯤ ꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯃꯊ꯭ꯋꯥꯏꯁꯤ ꯅꯨꯡꯉꯥꯏꯇꯗꯅ ꯃꯦꯟ ꯏꯁꯇꯥꯐ ꯀꯥꯡꯕꯨꯁꯤꯡꯁꯦ ꯍꯤꯗꯥꯛ ꯊꯛꯆꯟꯗꯅꯀꯣ ꯃꯁꯤ ꯁꯦꯝꯈꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯋꯥꯔꯤꯒ ꯑꯣꯏꯅ ꯏꯔꯨꯔꯒꯗꯤ ꯃꯤꯌꯥꯝꯅ ꯌꯥꯝ ꯀꯤꯔꯒꯗꯧꯕ ꯆꯪꯕꯗ ꯈꯔ ꯑꯃꯅꯀꯣ ꯈꯔ ꯑꯃꯅ ꯐꯈꯤꯕ ꯏꯁꯄꯣꯔꯠꯁꯀꯤ ꯂꯝꯗ ꯑꯥꯔꯠ ꯀꯩꯀꯥ ꯂꯣꯏ ꯐꯈꯤꯕ ꯑꯗꯨꯒꯤꯕꯨꯗꯤ ꯑꯗꯨꯈꯛ ꯈꯜꯂꯒ ꯍꯤꯡꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯂꯥꯏꯐꯀꯤ ꯍꯥꯏꯔꯨꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯁꯤꯗ ꯑꯩꯁꯦ ꯏꯝꯐꯥꯜꯒꯤ ꯀꯩꯅꯣꯁꯤꯗ ꯂꯣꯀꯞꯁꯤꯗ ꯅꯣꯡꯃ ꯂꯩꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯦꯒꯤ ꯇꯥꯡ 3ꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯅꯤ ꯃꯁꯤ ꯑꯖꯥ ꯄꯨꯖꯥ ꯀꯥꯏꯗꯨ ꯍꯧꯖꯤꯛ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨ ꯑꯖꯥ ꯄꯨꯖꯥ ꯇꯧꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯁꯤ ꯌꯥꯝꯅ ꯑꯩꯒꯤ ꯌꯥꯝ ꯄꯥꯝꯖꯕ ꯃꯇꯝ ꯑꯃꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯏꯁꯤꯡꯁꯦ ꯐꯪꯉꯛꯇ꯭ꯔꯕ ꯃꯇꯝꯁꯤꯗ
ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤꯗ ꯁꯟ ꯃꯄꯤ ꯃꯆꯥ ꯁꯪꯒꯣꯝ ꯁꯨꯝꯍꯟꯕ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯕ꯭ꯂꯤꯎ ꯅꯨꯄꯥꯝꯆꯥꯒꯤ ꯃꯇꯝꯗ ꯑꯣꯏꯈꯤꯕꯅꯤ ꯂꯥꯏꯅꯤꯡꯕꯁꯤꯁꯨ ꯂꯥꯏ ꯊꯥꯖꯕꯁꯤꯁꯨ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯏꯁꯣꯔꯅ ꯄꯤꯔꯛꯄꯗ ꯑꯆꯧꯕ ꯀꯩꯅꯣ ꯑꯃꯅꯤ ꯃꯤꯑꯣꯏꯕꯗ ꯒꯨꯟ ꯑꯃ ꯑꯣꯏꯅ ꯌꯥꯎꯍꯜꯂꯛꯄꯅꯤ ꯒꯨꯟꯁꯤ ꯂꯧꯕ ꯉꯝꯗꯕꯅ ꯑꯅꯝꯕ ꯑꯣꯏꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯅ ꯂꯥꯟꯁꯤ ꯁꯣꯛꯅꯔꯤꯁꯦ ꯃꯤ ꯁꯤꯔꯤꯁꯦ ꯆꯍꯤ ꯑꯃ ꯁꯨꯔꯛꯑꯦꯕ ꯐꯥꯔꯛꯏꯁꯦ ꯃꯁꯤꯗ ꯑꯩ ꯔꯤꯂꯤꯐ ꯀꯦꯝ ꯀꯌꯥꯗ ꯏꯆꯥꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯑꯒ ꯄꯨꯟꯅ ꯆꯠꯇꯅ ꯃꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯁꯔꯨꯛ ꯌꯥꯖꯔꯨꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯌꯥꯝ ꯏꯃꯣꯁꯟ ꯌꯥꯝ ꯋꯥꯡꯕꯅꯤꯅ ꯑꯗꯨꯝ ꯃꯥ ꯀꯞꯄꯤꯕ ꯃꯥꯗꯨꯒ ꯑꯩꯒ ꯑꯗꯨꯝ ꯀꯞꯊꯣꯛꯃꯤꯟꯅꯩ ꯃꯣꯏꯅ ꯋꯥꯔꯛꯄꯗꯣ ꯃꯣꯏ ꯍꯥꯠꯂꯅꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗꯨꯗ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯃꯈꯣꯡꯁꯤꯗ ꯇꯨꯝꯐꯝ ꯌꯨꯕ ꯏ ꯊꯣꯛꯄ ꯀꯩꯗꯧꯕ ꯃꯌꯥꯝ ꯑꯃ ꯇꯝꯃꯛꯑꯦꯕ ꯑꯩꯈꯣꯏ ꯈꯤꯇꯪ ꯆꯠꯂꯨꯕꯗꯣ ꯃꯣꯏꯅꯅꯦ ꯃꯣꯏꯕꯨ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯅꯤ ꯆꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏꯒꯤꯗꯃꯛꯇ ꯃꯤ ꯂꯩꯔꯦ ꯀꯥꯏꯅ ꯍꯔꯥꯎꯖꯔꯒ ꯄꯥꯎꯁꯦ ꯇꯝꯃꯛꯄ ꯀꯩꯗꯧꯕ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯊꯦꯡꯅꯔꯛꯏ ꯑꯁꯤ ꯂꯦꯞꯇꯅ ꯁꯨꯝ ꯆꯠꯊꯕꯅꯤ ꯑꯩꯗꯤ ꯏꯁꯥ ꯁꯣꯜꯂꯕꯅꯤꯅ ꯃꯐꯝꯗꯨꯗ ꯏꯆꯥ ꯑꯃꯅ ꯄꯨꯕꯤꯗ꯭ꯔꯒꯗꯤ ꯑꯗꯒꯤ ꯏꯅꯥꯎ ꯑꯃꯅ ꯄꯨꯕꯤꯗ꯭ꯔꯒꯗꯤ ꯑꯩ ꯆꯠꯇꯤ ꯌꯥꯝ ꯆꯠꯅꯤꯡꯕ ꯑꯗꯨ ꯑꯩ ꯆꯠꯄ ꯉꯝꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯆꯥꯗ꯭ꯔꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯂꯥꯏꯐ ꯑꯃꯗ ꯊꯣꯛꯄꯁꯦ ꯍꯟꯗꯛꯀꯤꯁꯤꯗ ꯀꯣꯚꯤꯗꯅ ꯑꯃꯨꯛ ꯅꯥꯗꯅ ꯑꯗꯨꯅ ꯀꯣꯚꯤꯗꯅ ꯑꯃꯨꯛ ꯅꯥꯗꯅ ꯏꯁꯣꯔꯒꯤ ꯆꯩꯔꯥꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯊ꯭ꯔꯨꯑꯥꯎꯠ ꯗ ꯋꯥꯔꯜ ꯂꯝ ꯍꯥꯏꯕ ꯊꯤꯗꯅ ꯑꯃꯨꯛ ꯁꯤꯕ ꯅꯥꯕꯒꯤ ꯊꯕꯛꯁꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯑꯃꯨꯛ ꯐꯔꯛꯑꯦꯅ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯁꯤꯗ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯤꯅ ꯑꯍꯟꯕ ꯂꯩꯇꯅ ꯀꯔꯤꯅꯣ ꯄꯨꯛꯆꯦꯟꯗꯨ ꯁꯨꯝ ꯄꯤꯛꯁꯜꯂꯛꯄꯅꯔꯥ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯂꯥꯛꯇꯅ ꯑꯩꯒꯤꯁꯤꯅ ꯀꯜꯂꯛꯇꯅ ꯍꯥꯠꯇꯣꯛꯅꯕ ꯍꯟꯅ ꯁꯨꯅꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯇꯧꯕꯗꯤ ꯉꯝꯖꯗꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯔꯨꯕ ꯑꯩꯅ ꯉꯝꯖꯕ ꯑꯗꯨꯈꯛ ꯅꯠꯇꯅ ꯑꯩ ꯀꯩꯁꯨ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯑꯩ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏꯁꯦ ꯃꯤꯑꯣꯏꯅ ꯄꯣꯛꯄꯁꯦ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯑꯔꯣꯏꯗꯕ ꯄꯣꯛꯀꯗ꯭ꯔꯥ ꯄꯣꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯒꯕ ꯁꯤꯕꯗ ꯀꯔꯤꯝꯐꯥꯎꯁꯨ ꯄꯨꯈꯤꯗꯕ ꯑꯩꯈꯣꯏꯒꯤ ꯈꯨꯗꯨꯝꯁꯤꯡꯗꯅ ꯂꯥꯛꯑꯒ ꯈꯨꯕꯥꯛ ꯇꯤꯡꯅ ꯍꯟꯗꯣꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯝ ꯆꯟꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯁꯨꯔ ꯄꯥꯜꯂ ꯁꯛꯄ ꯌꯥꯝ ꯆꯨꯝꯈ꯭ꯔꯕ ꯈꯨꯗꯨꯝꯁꯤꯡꯗꯅ ꯂꯥꯛꯄ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ ꯄꯣꯛꯂꯛꯄꯗ ꯃꯈꯨꯠꯁꯦ ꯀꯟꯅ ꯄꯥꯏꯁꯟꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯆꯠꯈꯤꯕ ꯃꯇꯝꯗ ꯈꯨꯕꯥꯛ ꯇꯤꯡꯅ ꯍꯟꯈꯤꯕ ꯃꯥꯅ ꯃꯌꯨꯝ ꯅꯨꯡꯉꯥꯏꯕ ꯂꯩꯔꯝꯃꯒꯁꯨ ꯑꯋꯥꯕ ꯂꯩꯔꯝꯃꯒꯁꯨ ꯂꯥꯏꯔꯕ ꯑꯣꯏꯔꯒꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯔꯒꯁꯨ ꯁꯤꯔꯒ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗ ꯂꯩꯇꯕ ꯍꯥꯏꯕ ꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯃꯟꯁꯦ ꯇꯣꯟꯗꯅ ꯂꯩꯔꯕ ꯉꯁꯤ ꯁꯤꯅꯤ ꯄꯥꯎꯖꯦꯟꯗꯦ ꯍꯌꯦꯡ ꯁꯤꯅꯤ ꯄꯥꯎꯇꯥꯛꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯔꯧ ꯆꯤꯡꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯈ꯭ꯔꯒ ꯍꯧꯖꯤꯛꯁꯦ ꯃꯤꯆꯪ ꯇꯧꯗꯅ ꯏꯚꯟ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟ ꯇꯧꯈꯤꯕ ꯚꯣꯠꯇꯨ ꯐꯥꯎꯗ ꯑꯣꯟꯊꯣꯛꯄ ꯇꯥꯍꯩꯗ꯭ꯔꯕ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯁꯦ ꯃꯁꯤ ꯖꯨꯛꯁꯤ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯋꯥꯈꯜꯗ ꯑꯋꯥꯕ ꯄꯣꯛꯏ ꯑꯗꯨꯅ ꯉꯁꯤꯁꯤ ꯇꯦꯟꯁꯟꯖꯔꯒ ꯑꯩꯒꯤ ꯃꯥꯏꯟꯗ ꯂꯩꯕꯈꯩ ꯑꯩꯅ ꯃꯤꯌꯥꯝꯗ ꯍꯥꯏꯗꯣꯛꯆꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝ ꯐꯪꯉꯛꯄꯁꯤꯗ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯅ ꯑꯩ ꯄꯥꯕꯁꯨ ꯉꯁꯤꯗꯤ ꯈꯔ ꯁꯥꯡꯅ ꯄꯥꯒꯅꯤ ꯑꯗꯨꯅ ꯑꯩ ꯇꯦꯟꯁꯟꯖꯔꯤ ꯑꯗꯒꯤ ꯏꯃꯥꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯏꯃꯥꯅ ꯄꯥꯗ꯭ꯔꯤꯉꯩꯗ ꯆꯍꯤ ꯑꯃ ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯂꯥꯟ 2023 ꯍꯥꯏꯅ ꯃꯦꯒꯤ 2023ꯗ ꯍꯧꯕꯅꯤ ꯑꯗꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯩꯅ ꯆꯠꯄ 38 days ꯆꯠꯄ ꯌꯥꯎꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝ ꯑꯉꯥꯡꯁꯤꯡ ꯃꯣꯔꯦꯗ ꯑꯉꯥꯡꯁꯤꯡꯅ ꯂꯥꯟꯁꯦ ꯍꯧꯔꯛꯄ ꯀꯥꯟꯗ ꯃꯣꯏꯗꯤ ꯈꯨꯠꯂꯥꯏ ꯌꯥꯎꯗꯕꯅꯤꯅ ꯃꯣꯏꯅ ꯈꯟꯅꯔꯨꯔꯒꯗꯤ ꯃꯣꯏ ꯊꯋꯥꯏꯗꯨ ꯑꯣꯏꯅ ꯃꯥꯡꯒꯅꯤꯅ ꯃꯣꯏꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯀꯥꯟꯗ ꯑꯥꯔꯃꯤꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯉꯛꯄꯗ ꯑꯉꯥꯡꯒꯤ ꯃꯆꯤꯟ ꯃꯦꯜꯂꯒ ꯑꯉꯥꯡꯗꯣ ꯀꯞꯄꯛꯇꯅꯕ ꯍꯥꯏꯅ ꯃꯣꯏꯁꯦ ꯄꯥꯛꯊꯔꯒ ꯂꯥꯛꯄ ꯑꯗꯒꯤ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯑꯗꯒꯤ ꯃꯣꯏꯁꯦ ꯂꯣꯛꯇ ꯀꯩ ꯍꯥꯏꯅꯤ
ꯍꯥꯏꯠ ꯇꯧꯔꯒ ꯂꯥꯛꯄ ꯑꯗꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯍꯦꯜꯞ ꯇꯧꯋꯦꯅ ꯍꯪꯕꯗꯁꯨ ꯃꯣꯏꯅ ꯍꯦꯜꯞ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠ ꯁꯤꯁꯇꯦꯝ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯤꯄꯣꯔꯠꯁꯦ ꯑꯩꯒꯤ ꯔꯤꯄꯣꯔꯠꯁꯦ ꯑꯝꯇꯪ ꯑꯩ ꯄꯥꯖꯔꯛꯀꯦ ꯃꯥꯔꯆꯀꯤ 2023 as of March 2024 ꯁꯦ ꯀꯣ ꯍꯟꯅ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯗꯥꯇꯥꯅꯤ ꯃꯁꯤꯗ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯁꯤ ꯔꯤꯄꯣꯔꯇꯦꯗꯅꯤꯀꯣ ꯔꯤꯄꯣꯔꯇꯦꯗ ꯅꯠꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯅ ꯈꯜꯂꯤ 221 ꯃꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯁꯤ ꯅꯝꯕꯔꯁꯤ ꯐꯪꯖꯩ ꯑꯗꯒꯤ ꯁꯣꯛꯄ ꯄꯟꯕ ꯌꯥꯎꯕꯁꯤ ꯃꯤ 1,555 ꯀꯣ ꯑꯗꯒꯤ ꯃꯤꯁꯤꯡ ꯄꯤꯄꯜꯗꯁꯨ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯁꯤ ꯑꯃꯨꯛ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯤꯈꯠꯂꯛꯄꯅꯤ ꯑꯗꯨꯅ ꯃꯤꯁꯤꯡꯁꯤꯗꯁꯨ 100 ꯃꯌꯥ ꯑꯗꯨ ꯃꯁꯤ ꯔꯦꯀꯣꯔꯠ ꯑꯣꯏꯅ ꯇꯧꯕꯅꯤ ꯔꯦꯀꯣꯔꯠ ꯇꯧꯗꯕ ꯀꯌꯥꯁꯨ ꯌꯥꯎꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤ 319 ꯔꯤꯂꯤꯐ ꯀꯦꯝꯞ ꯂꯩ ꯑꯗꯨꯒ ꯃꯤ close to 60,000 ꯃꯨꯛ ꯁꯨꯃꯥꯏꯅ ꯃꯣꯏ ꯅꯝꯕꯔꯁꯤ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯍꯤ ꯑꯃ ꯂꯩꯔꯕꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯎ ꯐꯣꯂꯣ ꯇꯧꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯎꯖꯩ ꯑꯗꯨ ꯃꯁꯤꯒꯤ ꯆꯍꯤ ꯑꯃ ꯐꯥꯔꯐꯥꯎꯗ ꯌꯥꯝ ꯀꯟꯅ ꯄꯤꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯕꯗ ꯍꯥꯏꯃꯟꯗꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯖꯩ ꯀꯩꯒꯤꯅꯣꯒ ꯑꯗꯨꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛꯐꯥꯎ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯐꯨꯇꯦꯖꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯊꯥꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯖꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯁꯣꯂꯤꯗꯔꯤꯇꯤ ꯄꯨꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯣꯄꯟ ꯃꯥꯏꯛꯇ ꯑꯣꯄꯟ ꯃꯥꯏꯛ ꯑꯩꯅ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯃꯃꯝ ꯀꯧꯈꯠꯆꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯒ꯭ꯔꯥꯎꯟ ꯂꯦꯚꯦꯜꯗ ꯇꯧꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯟꯚꯥꯏꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯦ ꯁꯤ ꯇꯧꯕꯒꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯉꯥꯡꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗ ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯁꯤꯗ ꯃꯁꯤꯗꯁꯨ ꯌꯥꯝꯅ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯌꯥꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯆꯨꯡꯁꯤꯟꯅꯔꯒ ꯕꯤꯍꯥꯏꯟ ꯗ ꯀꯩꯅꯣꯗ ꯑꯗꯨꯝ ꯃꯌꯥꯝ ꯊꯕꯛ ꯇꯧꯕ ꯌꯥꯝꯅ ꯂꯩꯔꯤ ꯑꯩ ꯈꯪꯖꯩ ꯑꯩꯈꯣꯏꯅ ꯃꯗꯨ ꯌꯥꯝꯅ ꯄꯤꯁꯀꯤꯗꯃꯛꯇ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯕꯒꯤꯗꯃꯛꯇ ꯋꯥꯔꯛ ꯇꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯁꯨ ꯐꯥꯔꯛꯄꯁꯤꯗ ꯅꯣꯅꯤꯕꯂꯥ ꯅꯥꯔꯦꯡꯕꯝ ꯁꯣꯁꯤꯌꯦꯜ ꯔꯥꯏꯠ ꯑꯦꯛꯇꯤꯚꯤꯁꯅꯤ ꯃꯥꯅ ꯂꯥꯛꯑꯀꯥꯟꯗ empowering women and child right ꯑꯩꯈꯣꯏ ꯀꯣꯟꯐ꯭ꯂꯤꯛ ꯃꯅꯨꯡꯁꯤꯗ ꯅꯨꯄꯤꯒ ꯑꯉꯥꯡꯒꯤ ꯔꯥꯏꯠꯀꯤ ꯀꯣ ꯑꯗꯒꯤ ꯃꯥꯅ ꯊꯦꯡꯅꯔꯨꯕ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤ ꯈꯔ ꯇꯧꯕꯤꯒꯅꯤ ꯃꯗꯨ ꯁꯣꯏꯗꯅ ꯇ꯭ꯌꯨꯟ ꯏꯟ ꯇꯧꯕꯤꯔꯛꯎ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯉꯁꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ ꯏꯃꯥ ꯍꯣꯏꯒꯤꯗꯤ ꯉꯁꯤ ꯑꯌꯨꯛꯅꯤꯗꯅ ꯉꯁꯤ ꯑꯣꯏꯗꯣꯏꯅꯤ ꯏꯃꯥ ꯍꯣꯏꯒꯤꯅ ꯑꯩꯒꯤꯅ ꯑꯌꯨꯛ ꯑꯣꯏꯕ ꯏꯃꯥ ꯍꯣꯏꯒꯤꯅ ꯅꯨꯡꯊꯤꯟ ꯑꯣꯏꯗꯧꯕ ꯅꯣꯅꯤꯕꯂꯥ ꯀꯔꯤ ꯍꯥꯏꯕ ꯅꯣꯅꯤꯕꯂꯥ ꯅꯥꯔꯦꯡꯕꯝ ꯃꯥꯁꯤ ꯁꯣꯁꯤꯌꯦꯜ ꯔꯥꯏꯠ ꯑꯦꯛꯇꯤꯚꯤꯁꯅꯦ ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏ ꯀꯣꯟꯐ꯭ꯂꯤꯛ ꯃꯅꯨꯡꯁꯤꯗ ꯐꯣꯀꯁ ꯇꯧꯕꯁꯤ ꯃꯥꯅ ꯑꯉꯥꯡꯒ ꯅꯨꯄꯤꯒ ꯑꯗꯨꯒꯨꯝꯕꯔꯣꯝꯗ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯊꯦꯡꯅꯔꯨꯕ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏꯗ ꯄꯥꯎ ꯇꯝꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯨꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯨꯇꯦꯖꯁꯤ ꯍꯥꯞꯀꯠꯂꯀꯥꯟꯗ ꯄ꯭ꯔꯥꯏꯚꯦꯠꯂꯤ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀꯩ ꯇꯧꯔꯤꯒꯦ ꯍꯥꯏꯕꯁꯤ ꯒ꯭ꯔꯥꯎꯟꯗ ꯂꯩꯕ ꯃꯌꯥꯝ ꯇꯝꯕꯤꯔꯒꯗꯤ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯗꯣ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯃꯁꯤꯗ ꯌꯦꯡꯕꯤꯔꯤꯕꯅꯁꯨ ꯑꯩꯈꯣꯏꯅ ꯄꯥꯎꯁꯤ ꯊꯨꯡꯗꯕ ꯌꯥꯎꯔꯒꯁꯨ ꯑꯗꯣꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯨꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯗ ꯀꯥꯟꯅꯅꯤ ꯈꯜꯂꯒꯗꯤ ꯁꯣꯏꯗꯅ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟꯠꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯤꯁꯀꯤꯗꯃꯛꯇ ꯃꯣꯅꯤꯇꯔ ꯇꯧꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯣꯔꯝꯅ ꯐꯨꯇꯦꯖꯁꯤ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯑꯗꯨꯒꯨꯝꯕ ꯌꯥꯎꯏ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕ ꯐꯤꯗꯕꯦꯛ ꯐꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯤꯛꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯦ ꯇꯧꯖꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯉꯁꯤꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯀꯩꯅꯣ ꯈꯟꯅ ꯅꯩꯅꯕꯁꯤꯡ ꯍꯧꯅꯅꯕꯒꯤꯗꯃꯛꯇ
ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯅ ꯉꯁꯤ ꯄꯥꯒꯗꯧꯔꯤꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯏꯕꯨꯡ ꯑꯇꯣꯝꯕꯤ ꯅꯤꯡꯊꯧꯈꯣꯡꯖꯝꯅ ꯏꯕꯤꯔꯝꯕ ꯅꯤ ꯉꯁꯤꯒꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯆꯠꯊꯖꯔꯛꯏꯁꯤ ꯄꯦꯟꯕ ꯅꯥꯏꯔꯣꯏꯗꯣꯔꯤ ꯄꯤꯁꯨꯝꯂꯩ ꯍꯥꯏꯕ ꯅꯣꯕꯦꯜꯒꯤ ꯃꯑꯣꯡꯗ ꯏꯕꯗꯤ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯁꯤꯒꯤ ꯄꯤꯁꯨꯝꯂꯩ ꯍꯥꯏꯕ ꯃꯁꯛ ꯌꯥꯝ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯁꯤꯅꯤ ꯄꯤꯁꯨꯝꯂꯩ ꯑꯣꯏꯗꯣꯏꯁꯦ ꯑꯗꯣ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯋꯥꯔꯤꯁꯤꯗ ꯄꯤꯁꯨꯝꯂꯩ ꯍꯥꯏꯔꯒ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛꯀ ꯑꯣꯏꯔꯒ ꯑꯩꯅ ꯑꯍꯥꯟꯕ ꯈꯜꯂꯨꯕꯅꯤꯀꯣ ꯔꯣꯃꯥꯟꯇꯤꯛꯀ ꯑꯣꯏꯔꯒꯁꯨ ꯏꯕꯖꯥꯠꯅꯤꯅꯦ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯩꯁꯨ ꯈꯔ ꯌꯥꯎꯗꯕꯗꯤ ꯌꯥꯗꯦꯀꯣ ꯂꯨꯍꯣꯡꯕ ꯀꯩꯍꯣꯡꯕ ꯍꯥꯏꯅꯕ ꯁꯤꯡꯅꯕ ꯑꯗꯨ ꯔꯣꯃꯥꯟꯇꯤꯛ ꯅꯠꯇꯕ ꯔꯣꯃꯥꯟꯇꯤꯛꯀꯤ ꯃꯥꯙꯕꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯅꯣꯕꯦꯜ ꯁ꯭ꯇꯥꯏꯜꯗꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯑꯣꯏꯔꯝꯗꯦ ꯅꯤꯡꯊꯧꯔꯣꯟ ꯀꯌꯥꯒꯤ ꯉꯁꯤ ꯑꯩꯅ ꯂꯧꯈꯠꯆꯒꯗꯣꯔꯤꯁꯤ ꯑꯍꯥꯟꯕ ꯑꯩꯅ ꯄꯥꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯨꯡꯉꯣ MP ꯑꯣꯏꯕꯤꯔꯝꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯅꯤꯡꯊꯧꯈꯣꯡꯖꯝ ꯇꯣꯝꯕꯤ ꯁꯤꯡꯍ ꯃꯍꯥꯛꯅ ꯃꯅꯨꯁꯀ꯭ꯔꯤꯞ ꯑꯣꯏꯅꯅꯦ ꯏꯔꯝꯃꯒ ꯅꯍꯥꯟꯃꯨꯛꯁꯦ ꯃꯌꯦꯛ ꯀꯨꯞꯃꯟꯈꯤꯗꯅ ꯑꯩꯁꯦ ꯈꯔꯁꯨ ꯅꯥꯔꯨꯔꯦ ꯑꯗꯩꯗꯨꯗ ꯑꯩꯅ ꯄꯥꯊꯣꯛꯍꯧꯗꯕ ꯁꯤ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯃꯥꯒꯤ ꯃꯅꯨꯁꯀ꯭ꯔꯤꯞ ꯑꯣꯏꯅ ꯏꯔꯝꯕꯅꯤ ꯃꯁꯤꯃꯒ ꯄꯥꯖꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄꯤꯁꯨꯝꯂꯩꯁꯦ ꯋꯥꯍꯧꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯈꯔꯗꯪ ꯈꯪꯒꯠꯆꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯊꯣꯛꯏꯕ ꯖꯒꯠꯁꯤꯗ ꯊꯣꯛꯏꯕꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯞ ꯆꯠꯄ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒꯤ ꯑꯍꯥꯟꯕꯒꯤ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯇꯔꯦꯁ ꯂꯩꯖꯔꯤꯕꯗꯤ ꯂꯣꯏꯁꯤꯟꯕ ꯁꯨꯝ ꯄꯥꯔꯛꯄꯁꯤꯗ ꯇꯥꯡꯀꯛ ꯀꯔꯝꯕꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯒꯗꯒꯦ ꯍꯥꯏꯕꯁꯦ ꯂꯣꯏꯅꯃꯛ ꯀꯥꯟꯅꯕ ꯉꯥꯛꯇꯅꯤ ꯀꯥꯟꯅꯕ ꯉꯥꯛꯇꯅꯁꯨ ꯀꯩꯅꯣ ꯅꯠꯇꯦ ꯑꯗꯨ ꯂꯣꯏꯁꯤꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯅ ꯄꯤꯕꯤꯔꯝꯃꯤꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯂꯥꯟ ꯁꯤꯅ ꯃꯅꯤꯄꯨꯔꯁꯤꯗ ꯎꯠꯂꯛꯄ ꯈꯣꯠꯂꯛꯄ ꯃꯌꯥꯝꯁꯦ ꯃꯁꯤ ꯉꯁꯤ ꯉꯔꯥꯡꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯉꯔꯥꯡꯒꯤ ꯀꯩꯅꯣ ꯆꯍꯤ ꯑꯃ ꯐꯥꯈ꯭ꯔꯕꯁꯦ ꯃꯁꯤ ꯐꯠꯇꯕꯒꯤ ꯃꯇꯧ ꯇꯝꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯄ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯅ ꯑꯀꯣꯟꯕꯒꯤ ꯈ꯭ꯋꯥꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯂꯥꯟꯒꯤ ꯋꯥꯔꯤꯅ ꯃꯄꯨꯡ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯂꯣꯏꯅꯃꯛ ꯌꯥꯎꯔꯛꯏꯅꯤꯀꯣ ꯑꯗꯨ ꯂꯣꯏꯁꯤꯟꯕꯁꯦ ꯑꯩꯅ ꯉꯁꯤ ꯄꯥꯖꯒꯅꯤ ꯄꯥꯖꯗꯣꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯁꯤꯒꯤꯁꯦ ꯍꯌꯦꯡꯃꯨꯛꯀꯤ ꯊꯥꯡꯖꯗꯗꯤ ꯑꯩꯅ ꯈꯤꯇꯪ ꯂꯦꯞꯆꯔꯀꯥꯟꯗ ꯑꯃꯨꯛ ꯒꯦꯞꯁ ꯂꯩꯍꯟꯗ꯭ꯔꯒꯗꯤ ꯑꯣꯗꯤꯌꯦꯟꯁꯁꯤꯡꯗꯁꯨ ꯁꯨꯝ ꯈꯤꯇꯪ ꯕꯣꯔ ꯆꯨꯕ ꯌꯥꯎꯒꯗ꯭ꯔꯥ ꯃꯣꯏꯅꯕꯨ ꯄꯥꯝꯃꯒꯗꯤ ꯄꯥꯝꯃꯤ ꯍꯥꯏꯗꯅꯕꯨ ꯍꯥꯏꯕꯤꯔꯛꯑꯒꯗꯤ ꯑꯣꯀꯦ ꯑꯩ ꯑꯗꯨꯝ ꯆꯠꯊꯒꯅꯤ ꯑꯗꯨꯒ ꯁꯨꯝ ꯑꯩꯅ ꯑꯇꯣꯞꯄꯒꯤꯁꯨ ꯁꯨം ꯄꯥꯔꯛꯄꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯌꯥꯝꯃꯕꯗ 4ꯅꯤ 5ꯅꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯂꯦꯞꯆꯔꯒ ꯃꯊꯪꯗ ꯑꯃꯨꯛ ꯍꯧꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯤ ꯉꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯤ ꯑꯗꯨꯅ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯅ ꯊꯝꯕꯤꯔꯝꯃꯤꯕ ꯃꯥꯒꯤ ꯃꯅꯨꯁꯀ꯭ꯔꯤꯞꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯁꯥꯅ ꯏꯔꯀꯥꯟꯗ ꯍꯥꯞꯄꯛꯄ ꯑꯗꯨꯒꯨꯝꯕꯁꯤ ꯉꯁꯥꯏꯒꯤ ꯄꯤꯁꯨꯝꯂꯩꯁꯤ ꯏꯟꯇ꯭ꯔꯗꯛꯇꯔꯤꯕꯨꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯑꯃꯨꯛꯁꯨ ꯃꯇꯦꯛ ꯑꯣꯏꯅꯗꯤ ꯄꯤꯖꯈ꯭ꯔꯦꯅ ꯈꯟꯖꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯖꯒꯗꯣꯔꯤꯕꯁꯤ ꯃꯅꯨꯁꯀ꯭ꯔꯤꯞꯁꯤ ꯍꯥꯟꯅ ꯄꯥꯖꯒꯦ ꯑꯗꯨꯒ ꯄꯤꯁꯨꯝꯂꯩꯁꯤ ꯄꯥꯏꯈꯠꯆꯒꯦ ꯅꯤꯡꯊꯧꯈꯣꯡꯖꯝ ꯇꯣꯝꯕꯤ ꯁꯤꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 2 1927ꯗ ꯄꯣꯛꯄ ꯑꯗꯨꯒ ꯂꯩꯈꯤꯗꯕꯅ 6 ꯃꯦ 2001ꯗ ꯃꯅꯤꯄꯨꯔꯤ ꯑꯏꯕ ꯑꯣꯖꯥ ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯚꯤꯁ ꯖꯔꯅꯦꯂꯤꯁ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯃꯅꯤꯄꯨꯔ ꯂꯩꯄꯥꯛꯀꯤ ꯑꯁꯥꯡꯕ ꯏꯇꯤꯍꯥꯁ ꯁꯂꯥꯏ ꯌꯦꯛ ꯁꯂꯥꯏ ꯏꯇꯤꯍꯥꯁ ꯍꯥꯏꯕꯁꯤꯅ ꯋꯥꯔꯤꯗꯨꯅꯤ ꯌꯦꯛ ꯁꯂꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯗꯣ ꯁꯂꯥꯏ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯔꯣꯏ ꯅꯤꯡꯊꯧ ꯄꯔꯤꯡ ꯑꯃꯠꯇꯒꯤ ꯋꯥꯔꯤꯁꯨ ꯑꯣꯏꯔꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯠꯅ ꯊꯥꯅꯕ ꯂꯩꯇꯅ ꯆꯌꯦꯠꯅꯅ ꯄꯥꯟꯃꯤꯟꯅꯔꯛꯄ ꯁꯂꯥꯏ ꯃꯌꯥꯝꯒꯤ ꯋꯥꯔꯤꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯑꯋꯥꯒ ꯃꯅꯤꯄꯨꯔꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯨꯛꯅꯔꯛꯏ ꯃꯅꯤꯄꯨꯔꯗꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯀꯥꯆꯤꯟ ꯀꯣꯌꯥ ꯄꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯃꯣꯏꯅ ꯂꯧꯔꯛꯏ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯁꯤꯗ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯁꯂꯥꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡꯁꯨ ꯌꯥꯎꯈꯤ ꯁꯂꯥꯏꯗꯨꯗ ꯂꯩꯔꯤꯕ ꯁꯂꯥꯏ 8ꯅꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕꯁꯨ ꯑꯊꯣꯏ ꯑꯍꯦꯟ ꯅꯥꯏꯅ ꯄꯨꯝꯅꯃꯛꯅ ꯐꯪꯃꯤꯟꯅꯕꯅꯤ ꯁꯤꯗ ꯑꯍꯥꯟꯕꯒꯤ ꯑꯅꯤꯁꯨꯕ ꯑꯃꯨꯛ ꯏꯕꯤꯔꯝꯃꯤꯁꯤꯅ ꯃꯇꯝ ꯑꯁꯤꯒꯤ ꯂꯩꯄꯥꯛꯀꯤ ꯄꯥꯎ ꯑꯃꯁꯨꯡ
ꯀꯅꯥꯅ ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯕꯁꯦ ꯃꯐꯝ ꯑꯃꯠꯇꯗ ꯈꯪꯅꯅꯕꯒꯤ ꯇꯥꯟꯖꯥ ꯂꯩꯇ꯭ꯔꯕꯅꯤ ꯀꯩꯊꯦꯜ ꯑꯆꯧꯕ ꯅꯤꯡꯊꯤꯅ ꯀꯥꯈꯤꯗ꯭ꯔꯦ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯅꯨꯡꯉꯥꯏꯕ ꯑꯆꯧꯕ ꯄꯥꯡꯊꯣꯛꯈꯤꯗꯔꯦ ꯃꯤ ꯑꯌꯥꯝꯕ ꯑꯃꯅ ꯑꯃꯕꯨ ꯆꯤꯡꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯗꯕ ꯐꯥꯎꯕ ꯀꯤꯅꯔꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤꯁꯤꯒ ꯆꯠꯄꯁꯨ ꯃꯥꯟꯅꯕꯅꯤ ꯀꯧꯕ꯭ꯔꯨꯁꯤꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯕ ꯃꯇꯝ ꯑꯁꯤꯗ ꯐꯪꯕ ꯄꯥꯎꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯈꯟꯗꯨꯅ ꯀꯧꯕ꯭ꯔꯨꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯂꯥꯏꯐꯝ ꯑꯃꯅꯦꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯠꯅꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯈꯟꯗꯨꯅ ꯄꯥꯎ ꯄꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯁꯤꯅ ꯎꯍꯩ ꯋꯥꯍꯩ ꯍꯥ ꯃꯪꯒ꯭ꯔꯥ ꯌꯣꯟꯕ ꯁꯥꯗꯨꯅ ꯀꯣ ꯂꯩꯄꯥꯛꯀꯤ ꯄꯥꯎ ꯂꯧꯔꯤ ꯀꯌꯥꯗ ꯂꯨꯔꯕ ꯇꯥꯟꯐꯝ ꯂꯩꯔꯝꯃꯤꯕꯅꯣ ꯂꯥꯏ ꯈꯨꯔꯝꯕ ꯂꯥꯛꯄ ꯃꯤ ꯃꯈꯜ ꯁꯨꯔꯦ ꯂꯝ ꯄꯨꯝꯅꯃꯛꯇꯒꯤ ꯂꯥꯛꯏ ꯑꯣꯟꯊꯣꯛꯄ ꯄꯥꯎ ꯄꯤꯖꯔꯤ ꯃꯣꯠ ꯃꯈꯜ ꯃꯈꯜ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯄꯥꯎ ꯂꯧꯕꯗꯤ ꯍꯔꯥꯎꯖꯔꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯀꯧꯕ꯭ꯔꯨ ꯆꯤꯡꯒꯤꯗ ꯁꯤ ꯌꯥꯝꯅ ꯈ꯭ꯋꯥꯏꯅ ꯊꯥꯖꯕꯗꯣ ꯃꯁꯤꯗ ꯂꯣꯏꯖꯔꯦ ꯁꯤꯒꯤ ꯑꯩꯅ ꯄꯥꯖꯔꯤꯕ ꯑꯅꯤꯁꯤ ꯁꯤꯅꯤ ꯃꯊꯪꯗ ꯑꯩꯅ ꯆꯠꯊꯖꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕꯁꯤ ꯄꯤꯁꯨꯝꯂꯩꯒꯤ ꯏꯟꯇ꯭ꯔꯗꯛꯇꯔꯤꯗ ꯀꯩꯅꯣꯅꯤ ꯁꯤꯗ ꯑꯃ ꯋꯥꯍꯧ ꯑꯃ ꯌꯥꯎꯔꯤꯌꯦ ꯃꯍꯥꯔꯥꯖ ꯚꯒꯆꯟꯗ꯭ꯔꯅ ꯄꯥꯟꯕ ꯆꯍꯤ 30 ꯃꯄꯨꯡ ꯐꯥꯒꯗꯧꯔꯤ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯕꯗꯤ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯍꯔꯥꯎ ꯇꯌꯥꯝ ꯏꯁꯩ ꯖꯒꯣꯏ ꯇꯧꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯊꯣꯛꯇꯨꯅ ꯏꯔꯥꯠ ꯊꯧꯅꯤꯗꯨꯅ ꯈꯨꯟꯖꯥꯎꯅꯕ ꯂꯩꯆꯥꯎꯅꯕ ꯅꯤꯡꯊꯧ ꯄꯨꯟꯁꯤꯅꯕ ꯁꯤꯟꯕ ꯁꯣꯏꯗ꯭ꯔꯦ ꯉꯥꯏꯗꯨꯅ ꯂꯩꯅꯔꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯗꯨꯒ ꯂꯥꯏ ꯊꯥꯖꯕꯒꯤ ꯋꯥꯔꯤꯗꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯕ꯭ꯔꯥꯍꯃꯟ ꯑꯃ ꯁꯟ ꯑꯃ ꯃꯥꯡꯕꯒꯤ ꯃꯔꯤꯗ ꯁꯟ ꯃꯥꯡꯕꯁꯦ ꯁꯟ ꯍꯨꯔꯥꯟꯕ ꯍꯥꯏꯁꯤ ꯌꯥꯝ ꯆꯠꯅꯔꯝꯃꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯟꯅꯤꯡꯍꯟꯕ ꯀꯥꯏꯅ ꯇꯧꯅꯔꯤꯕ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄꯗꯒꯤ ꯆꯩꯐꯨ ꯍꯦꯟꯖꯤꯟꯈꯤꯗꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯂꯥꯛꯄꯗꯒꯤ ꯃꯍꯥꯔꯥꯖ ꯁꯅꯥ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯇꯝꯗꯨꯗ ꯄꯥꯜꯂꯤꯁꯦ ꯚꯒꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯅ ꯄꯥꯜꯂꯛꯄꯒꯤ ꯃꯇꯝꯗꯨꯅꯤ ꯂꯩꯄꯥꯛ ꯋꯥꯌꯦꯟꯗ ꯄꯨꯛꯅꯤꯡ ꯆꯪꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯅꯔꯛꯏ ꯑꯩꯗꯤ ꯃꯤ ꯍꯥꯠꯄꯗꯨꯒꯤ ꯃꯤ ꯑꯃ ꯍꯥꯠꯄ ꯃꯤ ꯑꯃ ꯁꯤꯕ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯉꯁꯤꯅ ꯀꯩꯗꯧꯔꯤ ꯆꯠꯈ꯭ꯔꯦ ꯁꯤꯔꯦ ꯍꯥꯠꯂꯦ ꯂꯩꯇ꯭ꯔꯦ ꯃꯁꯥ ꯐꯪꯗ꯭ꯔꯦ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯆꯍꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨ ꯅꯠꯇꯕ ꯃꯃꯥꯡꯗꯁꯨ ꯀꯌꯥ ꯇꯥꯟꯅꯈ꯭ꯔꯦ ꯄꯥꯎ ꯑꯗꯨ ꯆꯨꯝꯃꯤ ꯑꯩꯅ ꯉꯥꯛꯄ ꯂꯩꯄꯥꯛꯇ ꯕ꯭ꯔꯥꯍꯃꯟ ꯍꯥꯠꯂꯕ ꯍꯥꯏꯅ ꯃꯍꯥꯔꯥꯖꯅ ꯊꯋꯥꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯁꯥꯎꯈꯤ ꯀꯔꯤꯒꯤꯅꯣꯗ ꯕ꯭ꯔꯥꯍꯃꯟ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯖꯥꯠ ꯕꯦꯗ ꯈꯥꯏꯕ ꯃꯇꯝꯗ ꯕ꯭ꯔꯥꯍꯃꯟ ꯁꯨꯗ꯭ꯔ ꯑꯗꯨꯒ ꯈꯦꯇ꯭ꯔꯤꯌꯥ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯄꯁꯦ ꯕ꯭ꯔꯥꯍꯃꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯕꯦꯗꯁꯤ ꯁꯣꯜꯂꯒ ꯂꯥꯏ ꯅꯤꯡꯉꯒ ꯃꯣꯏꯁꯦ ꯃꯁꯥ ꯈꯤꯇꯪ ꯁꯣꯟꯅ ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯃꯇꯝꯗꯁꯨ ꯁꯥ ꯉꯥ ꯆꯥꯗꯕ ꯃꯣꯏꯁे ꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯤꯅ ꯕ꯭ꯔꯥꯍꯃꯟꯁꯦ ꯌꯥꯝꯅ ꯑꯁꯦꯡꯕꯅꯦꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯕ꯭ꯔꯥꯍꯃꯟꯅ ꯀꯩꯅꯣ ꯈꯤꯇꯪ ꯂꯥꯏꯔꯤꯛꯀ ꯇꯥꯛꯊꯣꯛꯄꯤꯔꯗꯤ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯗꯣꯁꯥ ꯀꯣꯏ ꯀꯥꯏꯅ ꯈꯟꯅꯗꯅ ꯕ꯭ꯔꯥꯍꯃꯟꯅ ꯇꯧꯔꯒ ꯁꯦꯡꯉꯦꯅ ꯈꯜꯂꯤꯁꯦ ꯕ꯭ꯔꯥꯍꯃꯟꯁꯦ ꯃꯣꯏꯁꯦ ꯄꯣꯛꯄ ꯃꯇꯝꯗꯒꯤ ꯃꯣꯏꯁꯦ ꯑꯁꯦꯡꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣꯅꯤ ꯁꯥ ꯉꯥ ꯆꯥꯗꯕ ꯀꯩꯗꯧꯕ ꯑꯣꯏꯅ ꯄꯣꯛꯂꯛꯄꯅꯤ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯥꯍꯃꯟꯗꯗꯤ ꯃꯗꯨ ꯂꯣꯏꯅꯃꯛ ꯑꯣꯏ 100% ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯇꯪꯈꯥꯏ ꯑꯃ 70 ꯑꯩꯅ ꯑꯣꯕꯖꯥꯔꯕꯦꯁꯟ ꯏꯟ ꯃꯥꯏ ꯑꯣꯕꯖꯥꯔꯕꯦꯁꯟ 70%ꯒꯨꯝꯕꯗꯗꯤ ꯃꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯣꯔꯤꯖꯤꯅꯦꯜꯗꯨ ꯃꯥꯡꯉꯦ ꯈꯜꯂꯤ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛ ꯀꯧꯁꯤꯜꯂꯒ ꯁꯅꯥꯌꯥꯊꯪ ꯇꯥꯛꯏ ꯃꯤ ꯄꯨꯝꯅꯃꯛ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ ꯄꯣꯛꯂꯕꯗꯤ ꯂꯃꯟ ꯇꯣꯜꯂꯕ ꯃꯤꯑꯣꯏꯕꯅꯤ ꯂꯩꯄꯥꯛ ꯄꯨꯝꯅꯃꯛ ꯇꯥꯍꯧꯔꯣ ꯑꯩ ꯅꯤꯡꯊꯧ ꯑꯣꯏꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯁꯤꯕ ꯉꯝꯂꯔꯣꯏ ꯑꯩꯗꯤ ꯅꯤꯡꯊꯧꯅ ꯊꯋꯥꯏ ꯀꯌꯥꯝ ꯁꯣꯛꯈꯤꯒꯦꯕ ꯂꯤꯗꯔꯗꯣ ꯈ꯭ꯋꯥꯏꯒꯤ ꯃꯀꯣꯛꯇꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯉꯥꯛꯄꯤꯔꯤꯕꯗꯣ ꯑꯗꯨꯅ ꯃꯤ ꯑꯃ ꯁꯤꯕ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯁꯣꯛꯈ꯭ꯔꯒꯦ ꯑꯩ ꯁꯤꯕ ꯉꯝꯃꯔꯣꯏ ꯑꯩꯒꯤ ꯏꯔꯩꯕꯥꯛꯇ ꯒꯣꯕꯤꯟꯗꯖꯤꯅ ꯃꯗꯨ ꯇꯝꯃꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯍꯧꯖꯤꯛꯁꯤ ꯏꯁꯥ ꯁꯣꯜꯂꯕꯅꯤ ꯃꯩꯇ꯭ꯔꯄꯥꯛ ꯏꯔꯩꯄꯥꯛꯁꯤ ꯇꯝ ꯊꯨꯡꯅꯅꯕ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯈꯣꯡ ꯈꯔ ꯊꯥꯡꯕ ꯉꯝꯅꯤꯡꯉꯦ ꯑꯁꯤꯗ ꯈꯣꯡꯅ ꯆꯠꯇꯨꯅ ꯆꯤꯡꯂꯣꯟ 7 ꯂꯥꯜꯂꯒ ꯒꯪꯒꯥ ꯃꯄꯥꯟꯗ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯜꯂꯨꯔꯒꯦ ꯍꯥꯏꯅ ꯅꯤꯡꯊꯧꯁꯤꯅ ꯂꯦꯞꯈꯤꯕꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯄꯨꯝꯅꯃꯛꯅ ꯀꯞꯅ ꯂꯥꯎꯅꯕ ꯍꯧꯏ ꯑꯩꯗꯤ ꯅꯤꯡꯊꯧꯗꯨ ꯂꯩꯇ꯭ꯔꯒꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯂꯩꯇ꯭ꯔꯕꯅꯦꯅ ꯈꯜꯂꯦꯕ ꯄ꯭ꯔꯖꯥꯅꯁꯨ ꯅꯤꯡꯊꯧꯅꯁꯨ ꯄ꯭ꯔꯖꯥ ꯑꯃ ꯁꯤꯕ ꯃꯇꯝꯗ ꯃꯌꯨꯝ ꯊꯥꯗꯣꯛꯒꯦ ꯈꯜꯂꯦꯕ ꯃꯇꯝꯗꯨꯒꯤ
matamdugi wakhalonduga ngasiga angang ahan khaktana adum changdamna biyoba hujingna kaidawrige matamdudana kaidawrige habadu haiba ngami khanbasingna sanabudi tapthabigo haidana adi maharaj salhaningdabagi maharaj gi lepkhraba warebasi hongnanaba hotnabada kayarak hanna honajai nungde ising chaiba habdu thole nungde ising chaiba di nungde ising chai manu changdiana kem kanadre maharaj na kanana themjan naujaba haija sachaba wahai tabi khidre makhata na sanaya thangtakpi lepaga se Sri Govinda ji na palibani aigi tungda panba icha isu sing Sri Govinda bumang da thamlaga tungda thogal tawbani khanduna leba ngak kadabani wayen gadabani aigi matungda mana chakha matungda mana advice tawrambani aina tonganba wa ama hairam laroi Sri Govinda ji mitna ubala ini khallaga thabak punamak ibungo gi yathang lauraga tawbada soiba leiroi maramdi Sri Govinda bu nirbon tawba Sebaga Chandra Maharaj na tawrambane Manipurda ngasi Sri Govinda je khoi punamakna khoi bhakti taw kachadana khoiram jadana tawjariba Sri Govinda ji se Sebaga Chandra Maharaj gi mamangda akhoi thebong pambi oina kaina da horamge du yalaga ai muti sa oina magi mamangda hairambada gi chalaga yengumbada horame thebong pambi do aduna adudagi muti si sagiba ade muti sabagi wari su adum tongana yam sangna leiri sanaya tang asi tabadagi lepa praja wanai saba thakpa sangna de lepa ki kari da sala kadake kine aduna lepa punam makki wakhalon do su masida yam phajaba kano morel lama piri numit khudingi ayuk nungthil nungdang wairam tattana Sri Govinda gi seba chachabi sahi humpugi minakya oibi nupi ama Sri Govinda gi Nirmala Maharaj da yowi Sri Govinda gi Nirmala di maunda katpa kano se lai hai se Maharaj da yowi asumna tawpa se kuire Sri Govinda gi murti lingkhatpadagi horopani haiba yai matam adudadi mahakti naha oiri mayum palaktribini Maharaj na phana haiduna su mahakna yakhidrabani Sri Govinda ji seba da thawai punsi kasare haina lepkhrabani mahaku sana konungi loisang punamakya angambagi macha masu punamakna ikai khumnai magi lamchat bebhar tawriba matawduda aduna mahaki lambida khrau tawba ayerpa punamak Maharaj Bhaigachandra na matik chaba chera pigani haina kanna thajai adi matamdugi ningthogi chera ka siam kinaba mahagase ningthona ngakli bi lining bi amani haina leibakna khangnai maram akupa khangraba sum mapung oina Maharaj amadi mahaki asoba phamnai basingna ikai khumnaba mari amadi thui haibadi nupi angang punamakna khangi ahal oikraba singna kharana di mahak Chai Maharaj gi yet ki pambum oiramba maitrabak tangkhai lakwa oiramba maitrabak ki tangkhai gi lakwa oiramba lakwa angamba duni leader duni aduga mahaki machanupi ni khanghowi haina ningthaw magi machanupi ni haina angang oiringai dagi wari line numi khudingi Maharaj da Nirmala Balbuk Nirmala aisina akoi gi kainoni leiduni Balbuk aisina hai katpa haira katpa do balbu kawi thiluraga thiluraba matungda turel achoba mapanda saba pura amada he Nirmala balbu thade aidi kanoda ningthoda kaluraba matungda pura du lekhidraba angamba achoba Maharaj Bhaigachandra gi yet ki pambom oiramba magi mongphamda saba ningsing purani haina khangnai mayan khangnabado Maharaj Bhaigachandra na Manipur amadi singasan thadokutuna Ganga mapanda aroiba yai ngaiba lengani haibase dainingwi asina tai tingba yararoi haiba khangi noma Nirmala piba changbada Maharaj khuramjarage haina yamna thuna yagani haina sanaya thang phangduna lainingbi Maharaj gi sangai gi mapan thangba kada changi Maharaj lengthorai lainingbi na khoirumjai matamdugi bebhar do sida phajana ulle Maharaj na lining bi sanaya thang pi lining bi da sanaya thang pi Vaishnavi
लाइनिंग भी गोविंद जी की सेवा फजन तहो को कुइन तहो आईडी श्री गोविंद जी ने मणिपुर की तांथोकले गंगा मपाल यौख्रगे नरोत्तम ठाकुर की समाधि नरोत्तम ठाकुर की समाधि दुदा मयादा अरोइबा याहिब तालुरगे अइना लानखिबा लेरबसु ngakpiyuko siningthona hairimi लाइनिंग भी सांगना हंगते महाराज इबुंगो बुद्धि नना एखोई न लाइनी हाइना थमजरिबनी लाइना लान बहुना दे नना एखोई की इराद पुनमक कोपियु खुरम जहोई लाइनिंग भी दुना लाक्सबनी खुरम जहोनी हाइदुना निंगदुना लाइनिंग भी दुना लाक्सबनी थिंगबा इटिकति नसदे गंगा लेंबा से कर तपथबी बयारोइद्रा हंगचनिंगी हाइना लाइनिंग बिना सना मांगदा भक्ति करी महाराज ना ताकवी लाइनिंग भी आई वारे लौख्रे आई मा लेख्रे माय डिसीजन दो अमु होंगलरोइदबनी श्री गोविंद की थौजानी करीसु चिंगनरुनु श्री गोविंद ngakpa लेबाकनी आई ईश्वरना ngakपनी नुमित तमे मी यामना सत्कनी इतुंग इन्नी हाइरी आईडी तुमिना चनिंगबनी यारोइदौरे नंगदी यावगे हाइरकनुको फागी मखा ताबी लाइनिंग बिना हंगली श्री गोविंद जी सेवा पुंसी लोइबा कृपा तौबिरमु नना ए थगल इंजरोय मा लोय हारे असुमना वैष्णवी की वा ताबदा महाराज ना अंगमथौ लेहोगदबसिंगना वैष्णवी बुलुना तौना बसेक्सिना सिनजरमी मागे असुमबा लिचत साजत सिंदो असे अखोइना उरे श्री गोविंद जी की सेवा की मरीदा वैष्णवी असिना हायरगा लोइरे सही यामना पुंसी दुना लाइनिंग भी असे श्री गोविंद जी की सेवा फंगजखी लाइनिंग भी असिना सिरमदाइदा श्री गोविंद जी मणिपुर की कसारोमदा लेंखरे कबोना लान हरक्तुना सिदा वालानी कबो लान हाइसे महाराज मार्जित मणिपुर थादोक्तुना चेली महाराज गंभीर सिंह ना मते खर पाली सिदा हिस्टोरिकल की वारी याम इंपोर्टेंट ओइबा लाए गंभीर सिंह महाराज ना लान चेनबदा श्री गोविंद जी सु लेंगे मतमदुदा लाइनिंग भी सोले सही मरफू नगया यौरे महाकी मनाक्ता वारी ताबा चतपा अंगांग अहल यामना ले वारी दियाम लीबा आइना सीखरबा मतुंगदा महाकी मनाक नहोबसिंगना वारी अदु खंगौये वारी लीबसिंगना संखोनबा अहल अमा महाराज ईश्वर चंद्र कृष्ण पानखलकपदा मणिपुर की दरबार दा उहो ताहौबसिंगना वारी लीबा फंगननबा ख्वाइदगी अहेनबने हाइना मना चाउना लौचा खामेन चतपा सनाकुजी ताल फंकी मतमदुगी रिवार्टो अदुना अहल से लाइनिंग बिगी मनाक्ता अंगांग ओइना फमजहौई तो लाइनिंग बी सिगी मनाक्ता फमहौबसिना कयामु यामना कनो ओइगेबु मागी अवार्ड सिंगदो महांगना लीबा वारी फजै मपुंग फाइ महांग मसा मा उहोबा यावहोबा ngakta ओइना ली अताबा पुनम मुल्ली दिगैनो बुताबदा अखोइ मसा बाबा काउथोक्तना वारी दुदा दुम मपुंनिंग लेखिबदो मुनबा कौई सना दरबार की अंगंबसिंगसु महाक सुमरी महाक सुमरी महाकी वारी मयाम असी चुम्बरा हंगबदा महाक न इकोम कोम न खुमखी वारी नी मिगी सरू पोलांगदा मतुंग तैबगुमना चुम्बा खरदा वाहेना मतुंग सारगा तैबबु वारी कौई आदि कल्पनादो अदुगा कल्पनादो हप्सलगा मयामना नुंगाइनबा ताबदा नुंगाइनबदो अदुगी कनो वाफमदुनी लोइनमक्ति थाजबियनु अचुम्बा खरा यावरी असुमना लिथरक्पा वारी मसांगसिंग ममै मकोक लोटपा मतेक अमा ताहौबा अमादगी ताहौबा अमाना मुली खुथांग यामलकपना अचुम्बगी सरुक यामलक्त्रबदा मतांगने हाइदुना वारी लीबा हैबा ओजाना वामांग यानजखी सुमाइन तौदना मोइना वामांग याला कांदा कोनथंगदा मरै तुरै याम तौनिंगबा याविदना असुमना कैनोनी असुम्बा खरदा वाहैना मतुंग सारगा सरुदा मतुंग तैबगुमना तौबा हाइबसे अताबसिंग ना वारी लीबदा येली तो भाप की पोलांगदा वाहैना मतुंग सारगा अहिंबा पोसक मालहंदुना मिट माइ कैनो खोंखुट तिंगयांग फजबा फिजे सेटपीरगा पुथोरकपा हाइबसे करी कयामु असुम्बा अमनी हैना लौई अदुना अखोइ ताइबंग मियोबदसु अखोइगी फिजे लेतिंग दुना कल्पना अदुगा मागी ड्रेस
adagi mai presentation magi wangang wata phajaba asina chingbasi chatlidana aduna wari libna hai bhamna saba hai badi kalpana hai basule kalpana hai bhamna saba do kalpana gi chu asumba khara lei kalpana se chu aran bangata natte hariba kalpana tawriba du sembani aduma asumba amani adubu handaki lining bi asidi kalpana natte mahak miyoina poktuna miyoina hinkibini mahak mina mingonda tawba yaba phaba afaba fataba aranba asumba punamaki sakhi oiki mi amana mathai chup na chap yungna kari tawba ngamba awaba kaya khangba ngamba haibadugi khudamni masak phajarabi leisabi achauba masak naibi nupagi nupi oiduna imungi mabema mama lekai leibaki sagai natai machin chatbi yaiphabi oiramgadabi nupi ama maram kharana leibaki sanalonchat amagi matung ina thajanaba amagi maramda ningthau amagi tamthibe yathangna mayum palandaba mai yujiki lining bisi mayum pande mabu lojage khanjaba matik cha khraba ningthau laibak yumjinna nupa amana mahaki jamak mayum pandana na mahangna sikraba taba yaba wari yanglen charuni ai nupa du sumabani mayum pandaba duni Sri Govinda ji buthaja basingi thaudok ase Sri Govinda ji ki kripa dagi thokpani hai Paba amasung karmagi mahayda thaja basingna hai nupa nupi ase nahamuki karma pholni nahamuki karma phol ledi mana tawjarapa afaba tawragana afaba phangba phataba tawramaga phataba dugi dandi phangba masi karma pholni mai karma di aina tawjaru thabakto nanthokpa yadana chajari bani naharol sa karma phau hayemuki mapokta phananaba nupa se nahamuki mapokta migi nupi laina tawrangani magi nupi do yam lain tawrangani nupi sina magi nupa do laina tawrangani laina tawai di yam na neglect sabado mahak mapoki mahai sa da bayaro sa sanu hai makata na mo hai hayemuki mapokta di makhoi ani soidana thungnani hanak muki mapokta su phajana ningna kharbabu idea masu mayum pandaba amasu kano lohongdaba animakse amadi soidre lining bina pamjabagi matungina magi sanskar turel achauba mapanda leiba mahakna numit khudingi kallingai da Sri Govinda ji nemala kasaba phura dugi makhongda tawkhare mahaki su ningsing phura ma sara ura hangbada mai sarakanu aigi phura dugi aigi phura dugi makhongda seba tawduna legajabani khongki nakal amarom da kharana lining bigum marai bak phabi nupi leite hainaki Sri Govinda gi nirpon tawbagi Sri Govinda ji na Manipur dagi lanjen laba phawda thawgal leptana phangjahobi sija lairoi bina mamagum luna ningjak khibi sija lairoi se kanogi Bhagachandra gi masai beman mamagum na luna ningjak khibi Sri Govinda gi ras hawdokpada sinba yawrakpi nam sankritan khuding makhal khudingmak Sri Govinda ji gi laisang mandokta hawdokpada yawrakpi isai phajana sakpi jagoi khute khudai phajabi lei pareng lengbada nasom semba hiruk haira phajana leiteng tawduna sembada mapa leitabi lining bini ai matamda lai su tambagi sanaba natabanina akhoi tumina phamna leithokpa yadamna magi kano track to mana apamba duda yamna specialize tawraga lepakna mirak tinba yaba haidi lepakna pamna ba mahak poksa badagi mapa mapu purul taret norok taram labasu sargada singkhatlamgani aidi mapa mapu punamak norok taba idi kaino phataba thabak tawragadi norok taine mi haluba mi dubu mi butorsa tawa adaga mi gi magna naba tawa mi do adu norok ki komena koi helda kaino da haragan helda satpa adumaina tawdana koi adugi thajabise ngasidi khara mangramnina helda sakadawa yam leire mahak puksabadagi mapa mapu purol taret norok taram labasu adi norok taba mapa mapu duna phataba thabak tawragasu masa phobam pokpada sargada singkhadi yadana se aina example mazam tang aina khangjabadagi aina hangachage aidi kaino si ganga se bagirana himaloi dagi puchare ganga se
aduna Bhagirathi Ganga haina haibani Ganga gi mamingse Bhagirathi Ganga na chel phang chen bagum thamoi laka nungduda sinthara palai jenaina adumaina kabi singna se thabane masida kamai toge bu Bhagirathi mapa mapu singse norok ta karbane ba Kapil Muni gi kainoda magi dhyan thugai duba aduga khara noti oiba sagol among ka khoi inakun masa yamna igo ko wangba uidena mi ka ki jaba hananga bata sinthakta khumba adegi khumdaba mi am polai do besu dai inakun masa da nate inakun masa su lai lai masa su lai loi le akhoi sangsar sida khoi hingminari ne ba Bhagirathi mapa mapu singse akhoi sanskar tawdana ne muni sina samangi-dana mangonda yam di sattawa aduda mamittagi akhoi mairi am tholaga moise loi sigre ne muni sige asham sida adu last Bhagirathi hoba nate mai mapa mapu singse norok ta khre na haibeduda mana adudi ai bai bu singse sargada kamaina kani na mana lai si khoramdana Brahma ningdana Vishnu ningdana Maheshwar ningdana mana khoram jarukanda nangna napana pusingse sargada kahange haragadi Himalaya dagi ching mathakta akhoi Ganga kawi masak matau phajarabi adudi saite ni man harido masak matau phajarabi inkhalakpi leisabi ama leibani kana amatana sumonda kano tawdriba iti yamna pure oiba juvati haitare aduba ama leibani mana Himalaya sidagi puthara akanda nangi napana punoro ta khraba singdo adugi mathaktuda Ganga sina hek thengbatane moisi sarga kani na sarga da loina legini loina ba amata nate sigirba kuding maksel loina legini habisida bagirana promise anga loina na Ganga se Himalaya dagi mana puthara kanena chalaga mana mu Mahadeva gi permission se lauramdreba adu permission se pidramnina maya wana diktawdana adagi drain tawraga puthara kadorimne ba isingdo adu main tawba sidagi Mahadevana ma puja kate adu discipline leitaba mi si buen discipline nei se kwai dagi maruoi ba masine ba kwai gi maruoi se asaisa nangi nangona ina Ganga piro ina Himalaya Mahadevana ngaktana lerimni Ganga mana puja ni ponte adai Bhagirana amung khangjarure aduga di Mahadeva di pesa pamdabani sana pamdabani mad bhakti gi prem dai manam tang kalaga sumonda hana haijau ina adu tabadagi mana Mahadeva simapi arata dana Bhagirana puja tawjarakanda akhoi Ganga se mana pirakpane ba akhoi Mahadeva sina Ganga se aduna adumain tawdana Bhagirathi sigraba mapa mapu singdo adugi mathaktuda lalhalakanda sarga kagi bagi wari do adu akhoi tamai moral se logadabani lining bigi wari pumba mamai makok lot pa yamna taningba matangda na pa khongoi hek thamlamba lining bi se wangang baga sa mahijani hek thamlamba ga hephata ba tabada pa he loksin bangam da bangak ta oina tawi haiduna lining bi kisi thambi haina khangna ki aduna lining bina nasung bi khide adi kaim khan bi khide molok deba kisi thudana apang basa adi nang wakhan khalo aina hariba wasingdo haidana isi sina no isida wari sigi kandu amamuk loire aduga sim mathang sida pisum leise magi pisum lei si yam phajabin pi machani aduga ma ahnam dalu hongba awang thoidgi lekai sida asigi wari si thamgra kanda aina last ki ngasi taunariba siga so hairok aso manariye akhoi gi kanwa sida masi tabi ba punamakna akhoi pungning da santi phangbaga loina na khatna chaina base masi khwai dagi ishorna pamdaba amani haina thamjara kanda ina loisinbagi se wari hoba nate wari hoba loiba nate khudi se tongan ba khudi amani historical background kari kara loina bagyaw ba aduna aina ngasigi oina di machine matanga ehangna miyamgi mafamda akhoi thamjaramge seba tawjaramge wangang dana loisin bani ko aina pajadori se hobaga loisin baga se ngasi se tawba ngamjaba ojage
ว่างังดันเลยไม่ได้สิงปาตุเรลอุจาวปุครีพุระดาลันทงอสวลัมบีทักตะเลยบะอัตยาปุณมักเสะถอยเห็นนายนะอิติฮัสกีสักขีงักตันนี่อิติฮัสกีลามามาดเลยบากามาดทกปะทกทกลาลกุไม่อภพตะชมอารัลปุณมักลำเลยบากอดุกิเลยไม่ได้ถอยเลยไม่สิเดถอยนี่เลยไม่ได้นัตระดิทกเตหานาบสุเลยไม่ได้นี่adagi sinaba sulai mai dani lai mai sida loina ba prachit mata athak sida tawrim ni tawhai darba tawhai ba aphaba phataba punamak se prachit mata sigi mathak sida lai mai da khangau da nai khangau da ba yahau da ba laite aidi lai mai sida lai mai na aidi lai mai prachit mata sina ne tawri ba punamak se khangau da ba yahau da ba laite matam lai ba aduda leiba sing pature lambi thong ujaw nong thaki atia o ta hoba khangoba ngaktani hariba leng da ba wa ngang da ba saki sing asina wa nganglam laba se moi wa ngang de larik iram laba adu oiraba di itihas thi ba kangbu da kaya mateng oiram ba adi kabi imagination ni hariba sida karigumba wa nganglam laba larik laisu iram laba di mod manaram gadara makhoi dhanmatina bara makhoi dhanmatina bara miyengtina bara asigumba hang baya dabadi natte manipur gumba leibak amada ningthau yamna panthi sangna pan bayawi tiena kongon gumna pan khibasu lei kongon nei ti ngak tang kongon karama mang khibado yam tena pan bhai ba nong khaktang ningthau oibasu lei gibani makhoi gi marakta mayek chumna iba itihas leite sagat patabani aidi akoi itihas kitang por oiban awana marak talan ngamba matamda manipurda makhoi gi wayen lengak lingkhat khide to saisida moi na ne manipur se moi na ngamba su wayen lengak lingkhat khide amuk hogolakpa ya danaba tumna manghalam laga sakhi moi machatune aina miyam do uchani se yam tumna manghal ma sakhi yung mai thadok lami ari hujika manaradra kun punamak thaba ni sana lupa lan tum pukhi masa phaban pa phaduna pukhi ubangam dabar singa duna hatok tunna thamlami kaya ra cruel oigram larik lai su mamalyamba pung isai jagoi na chingba kalada sijana ba jantra larik amasung lai gumba kalakar sing khomduna phaduna pukhraga manghan ba hatok pa soidabani awala nai se aduna awagi itihas mayek sengna iba matang yauri ayamba matamda awabu maitaina thina tawi marak ta sawana khang mangamdraduna awana saramna banungsana pikpar sonba jibada sarak tawbagumna manipur saikhai tumna manghadi awana nupa phaba horakpada nupi singna senpham khangdaduna wana khangbagi wari wahaina lol amana liba ngamgadabana te othokna khudong thigraba laikai amada leiba masakan ba nupa makai pharaga khubak ta yanina lengduna pui awan tawrise chahi tere khundak pagi manung dudadi yaure aduna pi banawa singse pokda ngai banawa singsina nungpa ta hayatuna hatue moin tawrise chatpangam da bana hatu adu so hatue pubangam da ba mayam amana imung do hoijalaga morok tharaga maikhu khuba mana masing thai thong lonsilaga nungsi changandana sor phulalaga sabun hadi nupi angang singna phibe masida tangai phadrabadi lainungda kom toraga nungsit mangal sangpham thamduna kom manungda lotuna khange khitang hingadra khandana upalu apal asongba marakta kom sing ase tawi kom sing se tawri se aidi asongba marakta tawraga di khangdrena ata khangdana ba chana na ba chinjak ising thiba masung phata haudi hundokpa mapanda thokta ba yade kina mikumna hom singna chinjak thiba chakhi ba sing su si ki changki mapham khangdana halakta ba yauki bana kongai ni matang asida mathangna phabi nupi singna siba ki dana punchillaga sagol tongduna awagi mathakta landa bagi wari awa mayam koisillaga hatpagi wari yamna le nupi singsina sauraktana awagi itihas ki matung ina asumna tumna manghan ki ba hauja yamdrabasu khara
มาดูดมณีปูรสัพเจ้ามุทัลลัมลาบันีให้ในอีรีอากอนบะอิติฮัสอีบัสิงนะมณีปูรบูวางนัทางกันแล้วก็มาคุยนะวางนัทางกันลิบะมณีปูรอดุลเลยเตรอันนั้นว่าอุริบันมณีปูรสิทธิฮานากิสัพเจ้าไอดีซิบไลเซชันโดมังาลดูมาเสียดอามา ยาวเดรให้นะสุอีรีอาวาเลยปากยามนะสาวีมณีปูรกุมบะคนทรากิลำนี่อาวาเสียมสาวบะลิงเจียนมันนั้นปาลบดีอวาเลยบ้างนะมณีปูรกาลัมบาตเอาไว้ยารอยอารีบมาทำกีมาเสียตานะลิงเจียนมันนั้นปาลัมบานะมณีปูรกินิงทอกสิงนะอวาเลยบ้าผู้มาคุยกิสานะปุงโอยนะเรารำบันีมณีปูรกินิงทอกสิงซูมาทำปุณณมักตาปังกลกันบดินนัตเตมณีปูรเลยบ้าคืออวากุมนะมาเสียตาดูนะไอ้ยามมาทำมาเสียมาจ่ายามนะมาคุยกีวางมาดักการีทุลีขังดนาให้บุ้งมันนุ่งกิติลกุมนันง่ายนั่นง่ายดนาเลยทุกนารามีให้บุ้งมันนุ่งดาเลยบัดตินดูกันมุดมาเชื่อสิ่งอดุดกี้อากันบะมาทำกีมณีปูรเลยบ้ากีอากันบะมณีปูรเลยบ้ากีอากันบะโอยรามีมาทำกีมาตุ้งอินะงมเนี่ยลวงเนี่ยคุมันเนี่ยมวยรางเนี่ยหนึ่งทงจ้าสลายเนี่ยไอ้ที่สลายสีกรุ๊ปตัวนี้ก็เลยบ้ามาจ้าสิ่งเนี่ยยุ่มล้วนนะปานมินาบดาอสวนบะอากันบะขังนะamaga ikai kunna ba napal mana ba thengna raga lal tauna ba gi itihas lei ai diwari lei ba matamama da moirang kalami moirang cham kalamba akoi khambo poim ni nongba su kan bani khamba su kan bani loin kan ban phaurami moirang gi itihas da lamma sigi itihas oi bagum tawrami ba moirang se akan bayam pokba matawasum tauna kuman luang angom lebak sing kununa makongda kan bagum magi lamda kanjarami magi lam sida kanjarami kariguma matamda salai sing asigi marakta salai sing asigi marakta khwaidagi kan balam apun bagi lising adu oiduna dum leiram tawrami ba thabak sing se matungi na maitai ning thogi ityas na atai salai gi lepak ning thogi ityas ta yosali Maitai ning thogi itihas na atay salagi lebang ning thogi itihas yosili ay di maitai ning thog na mo kan ora pa duni aduna munna thiraga salai mayam punchilaga oi na tawi salai amana salai atay bui yot khibagi mong oide lol khenaramba sana lonsa chaksa phijet tongalamba salai lebak masa mayam to sinaduna maitai oira pagumna maitai da murang khumal luang angongข้าบงานบะเสียงเลยนะเสียงบัสลายยาวเดี๋ยวค่อยสลายสิตารินไม่ได้หนึ่งทกีปะเรงดะหนึ่งทจ้างหักตนะปาลักตะบราที่นี่ง่ายดีอวยดีเจ้ารักนะดีหนึ่งทจ้างหักตนะปาลักเตหายไปตายมวยรังนะมาตามมาดักันบะมาตามดาอังบะอัทวปาตรมันตรีสิงมวยรังกิสลายมาซึ่งดกี้อังอมคุมันหลวงกิสลายมาซึ่งในเห็นบกี้วารีลินารีsalai dugi wari masa-masa ngata ni mataw asum taw na atay salai na pan ba magi de pakta atopa salai gi masak nai banna saw ba wari lei toy dra basu marak ta awalan gai ba lanjen ba hai ba matang manipur gi ityas ta thok ba kak pa ya ba wan te manipur ityas ki sahi lising ani rongi wari da awalan kai ba manipur khuntak pa ohumrak kumba masak nai na lei o kundak pa si sahi tari khaktang or boy ningui adu ohumrak kumba masak nai na lei awana lan tarak pa se awagi ityas ta so sum na pali ohumrak asigi ahan badi nung thau pa mai bana pandri ngai da thokre ba pa mai ba chigana no garibani wasne manipur ityas na mayek seng na kuptana pandra basu awagi ityas ta pali matang asida ning thau singna magi konungda iduna thamba puya param labasu pamhiba gi matungda bhai gasandra na palamdai amasung matang khara pan ba horakpada awalan lakwa puya amadi kumba banna singba saitharang kumba ba na khoi nungti gi thokwa thodok singsi isan ba dugumba chronicle amaduni du mangkhiram ba yai natraga pamhibana puya khomlaga mai thabada kan mangam hoda ba laiki manungda yauki duna mai da tungkhiram basu yai ningthau bharat sagi matamda marambana palamdai marambadagi ningthau phamunduna bhaiga chandra na sahi pala ba matungda
ꯑꯋꯥꯒ ꯚꯒ꯭ꯌꯆꯟꯗ꯭ꯔꯒꯒꯤ ꯃꯥ ꯈꯦꯂꯩ ꯅꯨꯡꯅꯥꯡ ꯇꯦꯜ ꯂꯩꯕꯒ ꯂꯧꯇꯨꯅꯔꯒ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯆꯍꯤ ꯈꯔ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯃꯇꯥꯡ ꯑꯅꯤꯁꯤꯗ ꯃꯅꯤꯄꯨꯔ ꯏꯇꯤꯍꯥꯁꯀꯤ ꯃꯆꯥꯛ ꯌꯥꯝꯅ ꯃꯥꯡꯈꯤ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏ ꯍꯤꯁꯇꯣꯔꯤꯀꯦꯜ ꯌꯥꯝꯅ ꯚꯦꯔꯤ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯄꯦꯔꯥꯒ꯭ꯔꯥꯐꯅꯤ ꯃꯍꯥꯔꯥꯖ ꯚꯩꯒꯆꯟꯗ꯭ꯔꯅ ꯆꯍꯤ 35 ꯄꯥꯡꯈꯠꯂꯛꯄꯗ ꯁꯥꯒꯠꯄ ꯌꯥꯕ ꯁꯥꯒꯠꯇꯨꯅ ꯊꯅꯝꯃꯤ ꯑꯩꯗꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟꯗꯗ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯔꯥꯁ ꯂꯤꯂꯥꯒꯁꯤꯁꯨ ꯚꯩꯒꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯅ ꯍꯧꯗꯣꯛꯄꯤꯔꯝꯕꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯚꯩꯒꯆꯟꯗ꯭ꯔꯒꯤ ꯈꯨꯕꯝ ꯐꯖꯅ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣꯁꯤꯡꯅ ꯚꯩꯒꯆꯟꯗ꯭ꯔꯒꯤ ꯈꯨꯕꯝ ꯐꯖꯅ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯅꯤꯡꯊꯧ ꯃꯥꯔꯖꯤꯠꯀꯤ ꯃꯇꯝꯗ ꯑꯋꯥꯅ ꯃꯅꯤꯄꯨꯔ ꯌꯥꯝꯅ ꯊꯤꯅ ꯇꯧꯏ ꯆꯧꯔꯖꯤꯠꯅ ꯆꯍꯤ 10 ꯄꯥꯜꯂꯝꯕꯗ ꯑꯋꯥ ꯂꯥꯟ ꯂꯥꯛꯇꯦ ꯆꯧꯔꯖꯤꯠꯅ ꯄꯥꯟꯕ ꯃꯇꯝꯗꯅ ꯃꯥꯔꯖꯤꯠꯅ ꯆꯍꯤ 3 ꯄꯥꯟꯕꯗ ꯃꯅꯤꯄꯨꯔꯗꯒꯤ ꯀꯔꯤ ꯋꯥ ꯀꯗꯥꯏ ꯐꯥꯎꯕ ꯄꯨꯊꯔꯨꯕꯔꯥ ꯈꯪꯗꯦ ꯑꯋꯥꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡ ꯄꯨꯝꯅꯃꯛ ꯇꯨꯝꯍꯜꯂꯒꯦ ꯍꯥꯏꯕ ꯃꯑꯣꯡꯗ ꯂꯥꯟ ꯂꯥꯛꯏ ꯃꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯌꯥꯝ ꯗꯔꯀꯥꯔꯅꯤ ꯃꯩꯇ꯭ꯔꯄꯥꯛꯇ ꯑꯋꯥꯒꯤ ꯃꯈꯨꯠꯇ ꯋꯥꯕꯁꯦ ꯍꯟꯗꯛꯀꯤꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯔꯝꯃꯔꯣꯏ ꯇꯨꯡꯗꯁꯨ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯈꯟꯅꯈꯤ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯍꯥꯏꯕ ꯍꯧꯖ ꯀꯌꯥ ꯃꯃꯥꯡꯗ ꯍꯧꯈꯤꯕ ꯂꯩꯔꯕꯁꯨ ꯃꯈꯣꯏ ꯑꯗꯨ ꯀꯔꯤꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯁꯤ ꯃꯇꯨꯡꯒꯤ ꯋꯥꯔꯤꯅꯤ ꯁꯤꯅ ꯑꯣꯏꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯑꯋꯥꯅ ꯃꯅꯤꯄꯨꯔ ꯅꯩꯕꯁꯦ ꯇꯨꯝꯅꯕ ꯅꯩꯕꯅꯦꯕ ꯈꯤꯇꯪꯒ ꯅꯩꯕ ꯅꯠꯇꯦꯕ ꯇꯨꯝꯍꯧꯗꯕꯒꯤ ꯋꯥꯇꯅꯤ ꯄद्ꯃश्री ꯉꯥꯛꯄꯤꯒꯅꯤ ꯄ꯭ꯔꯁꯅꯗꯤ ꯀꯔꯝ ꯇꯨꯝꯍꯧꯗꯕꯅꯣ ꯑꯁꯤꯅꯤ ꯑꯇꯣꯞꯄ ꯄ꯭ꯔꯁꯅ ꯑꯃꯅ ꯋꯥꯍꯪꯅꯤꯀꯣ ꯄ꯭ꯔꯁꯅ ꯍꯥꯏꯗꯤ ꯑꯃꯅ ꯑꯋꯥꯅ ꯃꯈꯣꯏꯒꯤ ꯏꯇꯤꯍꯥꯁꯇ ꯃꯅꯤꯄꯨꯔꯒꯤ ꯁꯥꯕꯇ꯭ꯌꯥꯒꯤ ꯑꯋꯥꯒꯤ ꯈꯨꯠꯇ ꯇꯨꯝꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯏꯔꯤꯕꯗꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯚꯩꯒꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯅ ꯇꯦꯈꯥꯎꯗ ꯁꯥꯃꯨ ꯐꯥꯕ ꯍꯜꯂꯛꯄꯗ ꯃꯆꯥ ꯃꯁꯨ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯄꯥꯎꯇꯥꯛ ꯄꯤꯕꯇ ꯅꯠꯇꯅ ꯁꯥꯞ ꯑꯣꯏꯅ ꯇꯧꯔꯝꯕꯔꯥ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯠꯇ ꯂꯥꯟꯖꯦꯟꯕꯗ ꯃꯤꯒꯤꯗ ꯁꯥꯏꯗꯥꯡꯕ ꯌꯥꯗꯦ ꯃꯤꯒꯤꯗ ꯁꯥꯏꯗꯥꯡꯗꯨꯅ ꯂꯩꯕ ꯌꯥꯗꯦ ꯑꯆꯠꯄ ꯂꯝꯗ ꯍꯥꯏꯕꯗꯤ ꯂꯥꯟ ꯆꯦꯟꯕꯗꯁꯨ ꯊꯨꯡꯒꯗꯧꯕ ꯃꯐꯝ ꯑꯗꯨ ꯖꯣꯏ ꯇꯧꯔꯒ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯅ ꯁꯤꯈ꯭ꯔꯕꯁꯨ ꯐꯔꯦ ꯑꯁꯤꯒꯨꯝꯕ ꯄꯥꯎꯇꯥꯛ ꯌꯥꯊꯪ ꯁꯥꯞ ꯄꯨꯜꯂꯕ ꯋꯥ ꯇꯥꯛꯄꯤꯔꯝꯃꯤ ꯍꯥꯏ ꯑꯋꯥ ꯂꯥꯟ ꯀꯥꯏꯔꯕ ꯃꯇꯨꯡꯗ ꯆꯧꯔꯖꯤꯠ ꯃꯥꯔꯖꯤꯠ ꯒꯝꯚꯤꯔ ꯁꯤꯡꯍ ꯅꯤꯡꯊꯧ ꯑꯍꯨꯝꯅ ꯀꯁꯥꯔ ꯂꯩꯕꯥꯛꯇ ꯂꯥꯟ ꯆꯦꯟꯕꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯑꯌꯧꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯆꯦꯟꯂꯤ ꯀꯁꯥꯔ ꯂꯩꯕꯥꯛ ꯌꯦꯟꯊꯣꯛꯅꯔꯒ ꯄꯥꯜꯂꯨꯏ ꯃꯤꯒꯤꯗ ꯁꯥꯏꯗꯥꯡꯕ ꯑꯣꯏꯅ ꯆꯠꯈꯤꯗꯦ ꯃꯁꯤꯃꯛ ꯑꯋꯥ ꯂꯩꯕꯥꯛꯀꯤ ꯏꯇꯤꯍꯥꯁ ꯏꯕꯁꯤꯡꯒꯤ ꯃꯁꯥꯗ ꯏꯇꯤꯍꯥꯁ ꯏꯕꯗ ꯏꯁꯤꯟꯈꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯁꯤꯡ ꯑꯉꯛꯄ ꯁꯥꯖꯠ ꯍꯥꯏꯅ ꯄꯜꯂꯤ ꯃꯁꯤꯗ ꯃꯈꯣꯏꯅ ꯄꯟꯕꯗ ꯆꯤꯊꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯁꯥꯕꯇ꯭ꯌꯥ ꯄꯨꯗꯨꯅ ꯅꯤꯡꯊꯧ ꯉꯥꯛꯄꯤꯒꯅꯤ ꯅꯤꯡꯊꯧꯁꯤꯡꯅ ꯂꯥꯜ ꯊꯩꯗꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯅꯤꯡꯊꯧꯁꯤꯡꯅ ꯄꯨꯕ ꯌꯥꯗꯕ ꯌꯨꯝ ꯄꯥꯠ ꯇꯨꯔꯦꯜ ꯆꯤꯡ ꯎꯖꯥꯎ ꯀꯟꯕ ꯉꯝꯍꯧꯗꯕ ꯑꯁꯣꯜ ꯑꯅꯥ ꯐꯥꯈ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯅꯠꯇꯅ ꯃꯅꯤꯄꯨꯔꯤ ꯁꯥꯕꯇ꯭ꯌꯥ ꯁꯪꯁꯀ꯭ꯔꯤꯇꯤ ꯄꯔꯝꯄꯔꯥ ꯄꯨꯗꯨꯅ ꯊꯩꯗꯣꯛꯐꯝ ꯆꯥꯅ ꯊꯩꯗꯣꯛꯍꯧꯏ ꯃꯥꯡꯗꯦ ꯒꯝꯚꯤꯔ ꯁꯤꯡꯍ ꯅꯔꯁꯤꯡꯍ ꯅꯤꯡꯊꯧ ꯃꯆꯥ ꯑꯊꯧꯕ ꯑꯅꯤꯅ ꯁꯥꯌꯦꯛꯇꯒꯤ ꯅꯣꯡꯃꯩ ꯈꯔ ꯕꯣꯝ ꯇꯣꯞꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯋꯥ ꯇꯥꯟꯊꯣꯛꯂꯒ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯑꯆꯦꯠꯄ ꯑꯀꯟꯕ ꯋꯥꯌꯦꯜ ꯂꯩꯉꯥꯛ ꯂꯤꯡꯈꯠꯇꯨꯅ ꯍꯟꯖꯤꯜꯂꯛꯄꯗ ꯊꯩꯗꯣꯛꯈ꯭ꯔꯒ ꯁꯥꯕꯇ꯭ꯌꯥꯒꯤ ꯁꯪꯁꯀ꯭ꯔꯤꯇꯤ ꯁꯥꯕꯇ꯭ꯌꯥ ꯍꯥꯏꯗꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯗꯣ ꯁꯪꯁꯀ꯭ꯔꯤꯇꯤ ꯑꯗꯨꯗ ꯆꯠꯅ ꯂꯣꯟꯆꯠꯇꯣ ꯑꯃꯁꯨꯡ ꯄꯔꯝꯄꯔꯥ ꯑꯗꯨꯒꯤ ꯃꯃꯥꯡꯉꯩꯒꯤ ꯏꯇꯤꯍꯥꯁꯀꯤ ꯃꯆꯥꯛ ꯄꯨꯝꯅꯃꯛ ꯄꯨꯁꯤꯜꯂꯛꯏ ꯍꯥꯏꯗꯤ ꯑꯍꯥꯟꯕꯒꯤ ꯃꯥꯡꯈ꯭ꯔꯕ ꯀꯩꯗꯧꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯔꯦꯁꯣꯔꯠ ꯇꯧꯕ ꯑꯋꯥ ꯏꯇꯤꯍꯥꯁ ꯏꯕꯁꯤꯡꯒꯤ ꯕꯤꯆꯥꯔ ꯑꯗꯨ ꯂꯥꯜꯍꯜꯂꯤ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯎꯠꯅ ꯁꯥꯕ ꯑꯣꯏꯔꯕꯁꯨ ꯐꯖꯅ ꯆꯤꯡ ꯂꯦꯝꯕ ꯌꯨꯝꯖꯥꯎ ꯁꯥꯏ ꯎꯇꯅ ꯍꯥꯏꯕ ꯉꯥꯛꯄꯤꯒꯅꯤ ꯎꯇꯅ ꯁꯥꯕ ꯑꯣꯏꯔꯕꯁꯨ ꯐꯖꯕ ꯆꯤꯡ ꯂꯦꯝꯕ ꯌꯨꯝꯖꯥꯎ ꯁꯪꯒꯥꯏ ꯁꯪꯂꯦꯟ ꯗꯤ ꯎ ꯁꯨꯕ ꯑꯍꯩꯕ ꯍꯩꯅ ꯅꯦꯛꯇꯨꯅ ꯂꯩꯇꯦꯡ ꯔꯥꯁꯤ ꯍꯥꯞꯇꯨꯅ ꯁꯥꯕꯁꯤꯡ ꯑꯗꯣ ꯀꯟꯕ ꯉꯝꯈꯤꯗꯦ ꯇꯨꯝꯅ ꯇꯝꯊꯤꯅ ꯃꯄꯨꯛ ꯄꯤꯛꯂꯕ ꯑꯋꯥꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯊꯨꯗꯦꯛꯇꯨꯅ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯜꯂꯝꯃꯤ ꯒꯝꯚꯤꯔ ꯁꯤꯡꯍ ꯃꯍꯥꯔꯥꯖꯅ ꯄꯥꯜꯂꯛꯄ ꯃꯇꯨꯡꯗꯗꯤ ꯑꯋꯥ ꯂꯥꯟ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯍꯤꯁꯇꯣꯔꯤꯀꯦꯜꯁꯦ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯂꯕ ꯀꯩꯅꯣꯅꯤ ꯋꯥꯔꯣꯏꯁꯤꯟꯅꯤ ꯕꯤꯂꯥꯠ ꯁꯔꯀꯥꯔꯒ ꯌꯥꯅꯗꯨꯅ ꯃꯅꯤꯄꯨꯔ ꯑꯦꯁꯤꯌꯥꯒꯤ ꯈꯥ ꯅꯣꯡꯄꯣꯛꯀꯤ ꯂꯝꯒꯤ ꯃꯅꯤꯡ ꯇꯝꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯅ ꯑꯋꯥ ꯂꯩꯕꯥꯛꯅꯁꯨ
ꯌꯦꯠꯇ꯭ꯔꯗꯨꯅ ꯏꯪꯅ ꯃꯇꯝ ꯁꯥꯡꯅ ꯄꯥꯜꯂꯦ ꯒꯝꯚꯤꯔ ꯁꯤꯡꯍ ꯃꯍꯥꯔꯥꯖꯅ ꯆꯍꯤ 9 ꯆꯟꯗ꯭ꯔꯀꯤꯔꯇꯤꯅ ꯆꯍꯤ 9 ꯃꯍꯥꯔꯥꯖ ꯅꯔꯁꯤꯡꯍꯅ ꯆꯍꯤ 3 ꯗꯦꯕꯦꯟꯗ꯭ꯔ ꯁꯤꯡꯍꯅ ꯊꯥ 3 ꯄꯥꯈꯪ ꯐꯥꯔꯕ ꯃꯇꯨꯡꯗ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯃꯍꯥꯔꯥꯖꯅ ꯀꯁꯥꯔꯗꯒꯤ ꯍꯜꯂꯛꯇꯨꯅ ꯆꯍꯤ 53 ꯄꯥꯜꯂꯤ ꯑꯩꯗꯤ ꯆꯟꯗ꯭ꯔꯀꯤꯔꯇꯤꯁꯤ ꯌꯥꯝ ꯁꯥꯡꯅ ꯄꯥꯜꯂꯤ ꯃꯥꯒꯤ ꯃꯇꯝꯗꯅꯤ ꯃꯥꯅ ꯆꯍꯤ 2 ꯁꯨꯔꯛꯄꯗꯅꯤ मासे कहीं कसार थैरगा नरसिंहगी कहीं गंभीर सिंहना मणिपुर उद्धार तौरबा अमुका अखोगी हाखिने हाइना अखोई निंथौ सेंबनी हाइना पाखतना ममाई बेमना चंद्रकीर्ति से सही अनि दंगारिङैदा मांग्रे तौरगा कसार लोलंबनी चंद्रकीर्ति महाराज न थुख्रबदा मजाय मुङो सुरचंद्र न सही 3 कुलचंद्रन सही अमा पालगा इंसोल 1994 बिलात सरकार का मणिपुर लान थोनबदा मणिपुर माइथीदुना निंगतंप मांगी अदु ओरबसु बिलात सरकार न मणिपुर निंथौ पानबा लेबाक अमा ओइना लैसनु हाइबा वारेपदगी नरसिंह महाराज की मसु इबुंगो चोराचान सिंहबु निंथौ हापतुना सही 50 पालहरी हाइदी असुमाइन तौना मोइना मु खितंग मपुक चावबा लेबाकतगी लाको ओइबा बैगचंद्र सना हाक्तक तत्तन सेंथरक इसेल ख्वाइदगी चावबा इतिहास की इहौ कया सोकप ngamdaba amatang hairagadi श्री गोविंद जी की थौगलसिनी निंगतंबा भारत मपुंग फारबा राज्य ओरबा निंथौ लैत्रबा प्रजाना पालबा मतंदसु श्री गोविंद जी मणिपुर मैत्रबाकी अरुबा चुमसो पाइबा लेपाकी लाई ओइबा टोक्त्री महाराज भैगचंद्रबु राष्ट्रीय हाइबा मिंथो लेहौरिबा मिरोल पीदुना हौजिकसु इकाई खुमनरी अदुगा नुमिना थाना पालिबा मखै राष्ट्रीय की मिंग मुत्तबा ओइरसनु असेना अइबना ब्लेसिंग तो पीबीबा अवाटपा मतंग लई अवाटपा सि मेंसलबदी अखोगी मिरोल असे तौबिमल खंगे हाइगनी अखोई इतिहास की युंबी ओइखिबा निंथौ अमसुंग अथौबसिंग अखोई ना मतिक चाना निंगसिंगदुना अखोगी तौबिमल खंगबा उट्टेबा अखोइना ने अहन लेरमीबा मयामसे मसी रेस्पेक्ट से वाटपा अदु कनो मसी दी चुम्ब्राइना अखोई कैसु खंगजदरबा आइना सो अदमाइना दुम खली हुजी हुजीसु रेस्पेक्ट से खरा अदुम अखोई सी याम वाटपदौना आइना उजै अखोई मतिक चाना निंगसिंगदुना अखोई तौबिमल खंगबा उट्टे मखोइना कलमद्रबदी मणिपुर लेरमलोय मसागे असांगबा इतिहास लेरमलोय अरीबा पुया हंगची चैथारोल कुंबाबा पासी चैथारोल कुंबाबा कोई पाबुंग खेलचंद्र ने बिरंबा याम फजना लैरी लाइसु लाइगुमलबा अथौबा हाबन लाइगुमलबा अथौबा मरिबाक सेंबा कनबसिंगना ममिंग खंगछियबा अखोई मोय ममिंग दु खंगछी निंथौ यावरी अते यावरी मखोई चिथदना अचौबा लेंदबा उरोंगदा ममिंग हक्सी मसी अखोई अइबगी ख्वाइदगी अचौबा डिसिप्लिन अमना माकी थमोइदा लei हाइबसे अखोइना मफम परेंगसिदगी खंगबा ngamjai ममिंग हक्सी मखोइगी फिदम इनसी लंबी थोंगदा निंगसिंग खुदम थमसी मखोइगी ममिंग वारी पाउताक फिदम मिरोल पुंगनिंग थमोइदा हई लei उपालगुमना थासी याम फजबा मसिदर लोइरे आइना मसिगी पेरासी मदी याम इम्पोर्टेंट ओयेना खंजदना हंगचबनी मसिगी अरोइबसी हाना अदु कोना थंगदा मियामना पाबिरगदी कमेंट बॉक्स ता थंबिरमो अगोय पिसुमलागी हौरकपगी वारी करी करी मनुंगसिदा लानगी करिंग थौमसासिंगी लोइनबक मोइगी कैरेक्टर करी का लोइना यावरी अदुना अखोइगी सी ख्वाइगी अकोंबगी अइबना थंबिरमिसी यामना फजगरबा अखोइना मिराइबा अखोइगी इपाइपुसिंगबु मिराइबा अद इमुंग मनुंगदगी हौरगा लेकाइदगी हौरगा खुंगंगदगी हौरगा लमदमदगी हौरगा अखोइगी अइना मरोइरे हाइबगी वखलोन नमखा सुम लेब्राइना इसु खंजै लारिक्सिना सु इबिरमी अदुगा लोइना अइना ख्वाइदगी ngakpasi aina lamse sum koijaru matamda US ta ai isanupi lebanina sali ai koibe sasaban nate isanupi ki manaksa pada isanupi na makhal makha ayam lamdam se pura ga yenghali matamdu da
Columbusna America si puthumi haibasi Columbus mafam khudingmakta Columbus se kano jahaz macha ama tawraga Columbus ki kano se name plate se thong amabu oirasu lanbu oirasu aduga isen khong amabu oirasu Columbus ki maming se thetlaga leibase ai ujarei adagi amu mathangdana akhoi kano memory se church ama achawa ma da saliko church tu da lightning pham che as ontong na chaw re ko moi church tu nung se ngata tawi ado kama kari thamge bo han ba changpham sida moi gi architect to adugi frame ama challaga glass na ha paga architect na ihan han ba pairam ba khulai se karnendo langtrik langba karnen macha ama tawraga architect to fajana magi statue le hoyi sumain tawdana mana sarambani haibado mayamda ningsinganba aduga akhoi sidana madu kitang tawdi haibadi nate dana neta irabot ki leiba mafam kuding makta yam nuai aduga akhoi dugumba ma khaktang nataba topa leiba singsisu aibana pami se thigatlaga akhoi matamduda wagiba tawgiba sahi tare kuntakpada kano oiba adagi British tangthongna bona bada maitei nupina logiba thongna aduga nupilan numinatana khoina atei ningsing ba oina tawde nupi singsina tawrakpa ahanba nupilanda ma puroiba singdo phudana hujing magyum sadaba yade na yumdi mai thaduraba maitei marin phatamnina adugi nairakpo olakpada ahanba nupilan se maduda thueba aduga ani suba nupilana 1939 gisina December 12 gisina achawa nupilan haiba tare ko nupi mayam horaktana akhoi kano tawa sipaiga sangin munaba ka tawa khoi nupilan si thomdragadi khoi nupi gi kano maraibak se kadai da oramgadage asina singbase aibana thiraga nupi dagi nate nupa dagi nate tawramba yaurambado akhoi gi khara amuk lairaga akhoina adu tawbani adu mana adu tawbani magi mamingduda adu tawdoni aduna singba mai yetnaraga leibase tawgi mohuta loina bak yauramba singdo nungsina khoina memory gi keno saisida leiba adu pamjei punamakpu khoramjari ado ngasigi da maktadi aina matang asida loisanjaninge mathangda mu kari tawdagi habado amu aina namna pam hangachage Kuramjari. Ima bu thagachari imana 3 days si akoina akoi pabung mingoina panjarabada lekhidre Professor Ningthau Khongjam Tombi Singh na ibiramba pati masagi profession di mase member of parliament 5th 6th 8th 9th Lok Sabha do ibirambani term marira ko aduga Education Minister Government of India 1967-69 akoina pokchane gi mamang da pan biramba adugumba government gi minister ni aduga mana sahitya da su larik ahum akoina imana cover to bi reng sa gi English sai biramba khamba thoibi sigi English sai biramba ne akoi ma da su copy ma lai re aina sisna mo Amazon da gi lawjarapani adagi Professor Gunogi painting ama adu imana pabikre last time aduga ngasina pisum lai novel se masi pabire do pabung nas maine ibirama kanda wari sidaista koi Manipur gi culture past adu gi maramda koi na khangbu nammi aduna koi minute amatang long minaraka ai photo si photo katam kachara ke koi nyang koi rum minasi andaman nas maine thabirama kanda koi gi damakta knowledge oi hauraga mana hairi banga sai gi koi gi awalan da tauki base ai pabung oi gi matam da ke koi gi conflict adum lak pasino si phawad dum tauri duna koi gi si awaba mayam sina hena thalda kanda koi ningsang da da pot mayam se larikta dairaga di tungi oi ba generation akoina amok khangda ba mayam se pahudra koi gi syllabus te yarok tamina koi khangdre duna akoina sigumba machak si naina ragadi koi gi history aduga kanana kari tawra mi ha se akoina larik si da ki khanguna
ꯑꯗꯨꯅ ꯄꯥꯕꯨꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯥꯒꯤ ꯄꯤꯛꯆꯔꯁꯤ ꯑꯝꯇꯪ ꯑꯩ ꯎꯠꯆꯔꯛꯀꯦ ꯄꯤꯛꯆꯔꯁꯤꯡꯁꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯅ ꯊꯥꯕꯤꯔꯛꯄꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ 1960sꯗꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯥꯅ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯔꯝꯕ 1970s ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯇꯧꯔꯝꯃꯀꯥꯟꯗ ꯄꯥꯕꯨꯡꯅ ꯏꯕꯤꯔꯝꯕꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯧꯗꯣꯔꯛꯄꯗ ꯏꯃꯥꯅꯁꯨ ꯅꯤꯡꯁꯤꯡꯕꯤꯈ꯭ꯔꯦ ꯑꯩꯅꯁꯨ ꯅꯤꯡꯁꯤꯡꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ 1 year conflictꯁꯦ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯂꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡ 3 ꯃꯦꯒꯤ ꯇꯥꯡ 3ꯁꯤꯗ ꯑꯣꯏꯔꯤ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯀꯤ ꯄꯦꯖꯇ ꯐꯣꯇꯣ ꯈꯔ ꯁꯦꯌꯔ ꯇꯧꯖꯈꯤꯕꯅꯤ ꯃꯌꯥꯝꯅ ꯃꯐꯝ ꯃꯐꯝꯗꯒꯤ ꯊꯥꯒꯠꯂꯛꯄ ꯑꯉꯥꯡꯁꯤꯡꯅ ꯁꯤꯗꯩꯁꯤꯗ ꯊꯥꯒꯠꯂꯛꯄ ꯑꯩ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯨꯕꯨ ꯁꯥꯎꯟ ꯌꯥꯎꯗꯅ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯐꯦꯁꯕꯨꯛꯇ ꯆꯠꯄꯤꯔꯒ ꯃꯥꯒꯤ ꯀꯟꯇꯦꯟꯠꯁꯤ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ sida ꯑꯉꯥꯡꯁꯤꯡꯅ ꯑꯃꯨꯛ ꯃꯐꯝ ꯃꯐꯝꯗꯒꯤ express ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ end violence bring normalcy in Manipur ꯃꯁꯤ association of Meiteis in the Americasꯅ ꯍꯥꯄꯛꯄꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯅ ꯃꯤꯗꯤꯌꯥ ꯐꯅꯌꯥꯝꯅ ꯄꯤꯛ ꯑꯞ ꯇꯧꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ 8ꯅ ꯂꯨ ꯀꯣꯛꯊꯣꯛꯑꯀꯥꯟꯗ ꯁꯥꯏꯀꯜ ꯔꯦꯂꯤ ꯑꯃ ꯁꯦꯛꯃꯥꯏ ꯇꯨ ꯀꯪꯂꯥ ꯉꯁꯤ ꯆꯍꯤ ꯑꯃ ꯐꯥꯔꯀꯥꯟꯗ ꯍꯧꯖꯤꯛꯐꯥꯎ ꯄꯤꯁ ꯂꯥꯛꯇꯕ ꯁꯤꯒꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯁꯤꯅ ꯐꯣꯇꯣꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯦ ꯊꯨꯛ ꯊꯨꯛ ꯂꯥꯎꯏ ꯑꯗꯨꯒ ꯀꯣꯟꯁꯟꯅꯔꯒ ꯀꯞꯄ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯤ ꯐꯦꯁꯕꯨꯛꯇ ꯂꯩꯔꯦ ꯃꯌꯥꯝ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯇꯩ ꯃꯐꯝ ꯀꯨꯝꯍꯩꯗꯁꯨ ꯐꯨꯇꯦꯖ ꯐꯅꯌꯥꯝ ꯎꯔꯦ ꯃꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯤ ꯃꯌꯥꯝꯁꯤ ꯐꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯠꯈꯤꯕ ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯃꯥꯒꯤ ꯀꯣꯝꯗꯒ ꯀꯥꯎꯊꯔꯒ ꯐꯨꯕꯤꯔꯀꯥꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯍꯥꯞꯈꯤꯕ ꯑꯗꯨꯒꯨꯝꯕꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯌꯦꯡꯍꯩꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯩ ꯆꯥꯛꯄ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯀꯥꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯑꯉꯥꯡ ꯑꯃꯒꯤ ꯃꯥꯒꯤ ꯁꯣꯜꯖꯔꯗꯨ ꯄꯨꯔꯥ ꯀꯥꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛ ꯑꯣꯏꯕꯤꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯃꯀꯣꯛ ꯑꯣꯏꯕꯤꯔꯤꯕ ꯃꯥꯅ ꯀꯩꯝꯇ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯄꯜꯂꯛꯇꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯁꯤꯒꯨꯝꯕ ꯃꯊꯪꯒꯤ ꯐꯨꯇꯦꯖ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃ ꯁꯨꯔꯛꯄꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯁꯦꯌꯔ ꯇꯧꯕꯤꯔꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯗꯩꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯅꯛꯅ ꯂꯩꯕꯗ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔꯁꯤꯡ ꯑꯗꯒꯤ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯥꯅ ꯉꯝꯖꯕ ꯁꯤ ꯄꯨꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯣꯛꯏꯕ ꯃꯌꯥꯝꯁꯤꯗꯩꯁꯤꯗ ꯃꯗꯨ ꯇꯧ ꯍꯥꯏꯗꯅ ꯃꯥꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯥꯒꯤ ꯆꯥꯅꯅꯕ ꯐꯤ ꯁꯦꯠꯅꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯔꯦꯖꯤꯂꯤꯌꯟꯁꯁꯦ ꯃꯁꯤꯗ ꯎꯏꯌꯦꯅ ꯈꯟꯖꯩ ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯂꯝꯒꯤ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯐꯥꯎꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤꯗꯩꯁꯤꯗ ꯃꯦꯟꯇꯦꯜꯂꯤꯁꯨ ꯌꯥꯝꯅ ꯁꯣꯛꯄ ꯃꯌꯥꯝꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯦꯟꯇꯦꯜꯂꯤ ꯁꯣꯛꯄꯁꯤ ꯑꯩꯈꯣꯏ ꯀꯟꯅ ꯃꯁꯤꯒꯤ ꯐꯦꯁꯁꯦ ꯒꯦꯠ ꯊ꯭ꯔꯨ ꯇꯧꯃꯤꯟꯅꯁꯤꯅ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯏꯃꯥ ꯑꯦꯅꯤ ꯀꯔꯤ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯕꯤꯔꯤ ꯑꯩꯈꯣꯏꯁꯤ ꯄꯨꯡ 1:35 ꯁꯨꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯅꯕ ꯁꯤꯟꯖꯔꯒꯦ ꯑꯩꯍꯥꯛ ꯃꯊꯪꯒꯤꯗ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯆꯠꯊꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯃꯤ
ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯦꯡꯕꯤꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯃꯦꯟꯂꯤ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯇꯧꯖꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯁꯤꯡꯁꯤꯅ ꯏꯕꯤꯔꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯀꯣꯟꯐ꯭ꯂꯤꯛꯁꯦ ꯑꯗꯨꯝ ꯑꯩꯅ ꯄꯣꯛꯄꯗꯒꯤ ꯑꯗꯨꯝ ꯇꯧꯔꯛꯑꯕꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯣꯝꯗꯒꯤꯁꯨ ꯑꯗꯨꯝ ꯇꯧꯔꯛꯑꯕꯅꯤ ꯀꯣꯟꯐ꯭ꯂꯤꯛꯁꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯍꯤ ꯃꯔꯣꯜꯁꯤꯗ ꯂꯩꯈꯤꯗꯕ ꯀꯌꯥ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯁꯣꯛꯑꯀꯥꯟꯗ ꯂꯨꯈ꯭ꯔꯥꯕꯤ ꯀꯌꯥ ꯑꯗꯒꯤ ꯑꯉꯥꯡ ꯀꯌꯥ ꯁꯤꯗꯩꯁꯤꯗ ꯂꯩꯈꯤꯗꯕ ꯃꯥꯡꯈꯤꯕ ꯍꯥꯠꯅꯗꯅ ꯁꯨꯅꯗꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯀꯣꯟꯐ꯭ꯂꯤꯛꯁꯦ ꯆꯍꯤ ꯃꯔꯣꯜꯁꯦ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯃꯁꯤꯗ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯃꯥꯡꯕ ꯑꯩꯈꯣꯏ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄꯣꯠ ꯃꯥꯡꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯀꯣꯟꯁꯤꯌꯁꯂꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤꯟꯅꯁꯤ ꯀꯩꯒꯤꯅꯣꯕ ꯑꯩꯈꯣꯏꯅ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯁꯦ ꯂꯥꯟꯒꯤ ꯆꯦꯟꯈꯤꯕ ꯌꯥꯎꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯣꯏ ꯂꯥꯏꯔꯤꯛ ꯇꯝꯅꯕꯩꯅ ꯃꯣꯏꯁꯦ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯥꯕ ꯌꯥꯎꯏ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯄꯥꯟꯗ ꯇꯝꯃꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤꯅ ꯍꯥꯏꯔꯒ ꯄꯨꯝꯅꯃꯛꯄꯨ ꯅꯣꯂꯨꯛꯆꯔꯤ ꯏꯕꯣꯍꯜ ꯋꯥꯏꯈꯣꯝ ꯖꯣꯇꯤꯟ ꯅꯦꯅꯦ ꯖꯃꯨꯅꯥ ꯂꯥꯏꯁ꯭ꯔꯝ ꯇꯝꯐꯥ ꯗꯦꯕꯤ ꯍꯥꯃꯣꯝ ꯄ꯭ꯔꯃꯣꯗ ꯑꯗꯩ ꯇꯥꯃꯣ ꯇꯔꯨꯟ ꯀꯥꯡꯉꯕꯝ ꯅꯥꯎꯕ ꯃꯩꯇꯩ ꯑꯗꯒꯤ ꯅꯤꯡꯊꯧꯈꯣꯡꯖꯝ ꯁꯇ꯭ꯌꯖꯤꯠ ꯄꯥꯕꯨꯡꯒꯤ ꯐꯦꯃꯤꯂꯤ ꯏꯆꯥꯅꯨꯄꯥꯅꯤ ꯈꯨꯔꯨꯝꯖꯔꯤ ꯐꯣꯇꯣ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯕꯨꯡꯅ ꯏꯕꯤꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯌꯥꯝꯅ ꯃꯃꯜ ꯂꯩꯔꯕ ꯂꯥꯏꯔꯤꯛꯁꯤ ꯁꯤꯌꯔ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯈꯨꯔꯨꯝꯖꯔꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯕꯨද්ධ ꯁꯤꯡ ꯇꯤꯡꯁꯟ ꯃꯪꯁꯥꯇꯥꯕꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯥꯎꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯣꯐꯂꯥꯏꯟꯗ ꯌꯥꯎꯕꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ